महौजादी प्यार लापसी हम किरमी हुजिक प्यार ला प्यार कराई लेगी येंग चले अखोई एमएलए सिंगी चक्री फमना बो वरमने बै बेमा सिगी वाफम जी याम ngang दे अबोंगना अखोई जे अपाई बे उचे फागे लेरमने पांगलसन सोनमन बसिदा वा ngang बै यादे पोक 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 जागा लेथटनिंगे yang हंदकी थबक असिबो करमाइन तबो जानोबा मैतैने वायेंद्रे मयांग लेबाकी मिने वायेले मवा लौदे सौ लौदे वायेली न हरगा अखोई मैतैगी लोक ओनाशन मयाम लेबदो कराई खखरगे उनरी हाइजो करी वारी सादोइनोबा मोइदी तेलंका नि कैनो तेलंका ने दि मोइदा खुजी लोइ लै वांगहनगे मोइ खुत्ता लै नेमहनगे मोइ खुत्ता लै अदुम खंगदना लैरबसिदा करी ओइरदोइनो कोइना दुम लेलिसे नुंगाइने येंगजजनु मोइना उरुमदा फिजे मनुंगदा अखोइना नुंसादा दुम खांगागा लैनी नोइजु लांनाबा याबा लांनो खांबा याबा खांगे सिने कोइन लैरिसे सिनी मोइन तोइजे नंग दुम चको सो कुकीना फागिनी चो चलो नंग दुम चको चलो नोइ चत नंग दुम चको सो कुकीना फागिनी असि चले अंगांग जिंजे पाउ याम लवेना ने को कुकीना दुम फाबिगिनी चो नोइ दुम नुंसी पिया लाए सिबाई लाए हादि लोना कीना लोना रमेबा हुजि सिबाई लाए लोइ चेंथो यंगनारे करी इरांग कहुसा फत्तबा इरांग मी फत्तबा आइजे हुजि मतम जिने पियार लेबसिना अखोगी ब्यूरोक्रेट ना चावबनी अत्रा अदे हानागिसने इलेक्टेड ओइबनीना इलेक्टेड हाइजे बु प्रजागे हाइजेबा खोचबा नोंजबा ताबी पियार खेनाबसे माइना न उइ खोने सेदो पाइ द हाइरोगसो दुनिया दानीना फेसबुक दा मीडिया दा कई दा थागलगा मदुगी चराक पिगे दा हाइबे दंदी दो सु कीबम यावरसेना आइना पियार थमगा नुंगा बंगलो प्रोने मंत्री मंडोना पालगा नुंगा ga dobone ba khangara moina pande mina ko ju nunga ke ba yam phatte da ada kong ba wo ba jingje yam phatte kaina hada phatta ba ku ki hindo thok so hatu oba ado de amatta mana manin na ro exam da dum best tawrage ko ajik ta khot akoina ngasi ngarang loi ba sida khot ba sida ko lan chatlu bani madam ko oja ai akoi like pudi yam paning bane aduda like to pa ba ngam hodre अदो प्रेसिडेंट रुनजे तो ओगा खोगी तोंगाना खोगी हानगी पाइरस माइना को फजना तौबिरक तारगदी अमु हेना फगदरा अथुबदा ओइना कनो तौबिनबा ना हायरगा सिम लाक्ट्रिगा दिस माइना सुम रुल्स थमगा नेमबनी हाइबसिमक्ति पामजदेबको अदुना अथुबदा लाक्पिनबा ना सिमतंग हाइके अदे कुकी लान थादला पदगी दि मथुदे मथा मखा ओनादना फियोलम मेदना अते छंदलम योंगरा छंदन योलम मेदना nga ayabam yongरा nga ayaba yolma medara mo indana pim yole se ama tawga phagadra hadana mathang yenga pani bako piar laaga khoi gi sum phagani khot kane na khoina khalamba se hojik di adu gi kana basu leitre mi mang bu sum henjale moi laaga su de koki na sum henjale koki de kem tawdrabani na khoi da dum awabu oibna khoi di mamang gi sarkar du tawraga na hanagi adumana dum tawraga तौबना फगद्रा न खल्ले अखोय दे अमरम द बिरेन जे फयना खल्ली हाबदि इसा आइसो ज्ञान ता हलपनिना ममांगी ददी होय तौबबुदि तौय अदुबु सुमाना निसा पुसागी मतंग दि कनाम त सुमाना हन यंगसन बिरम देबा हौजिति मयाम यंगसन लाबनिना इसा सिंजे याम ल ज्ञान तारेबा खुदि चावक तब फतब यावनिना खोय याम नुंगाय रे इसागी हक्तिन इसागी वाखन गे हारो दि अदुके मतिक नुंगाय रे अदुबु लांजिगी खलुरगा दे खोयना वाजबा सिनि दैरिजि मोन लेबा ओइनि हारा पसिति लेबा पियो हा पसिम सिमदि हेन मल्ले हाबा लेबाक पियो हाबा सिमदि हेन मल्ले लेबाक तंग खाइदो के हाबा सिमदि हेन मल्ले मोइना ताबा जगा खै मोइगी ओ के हाबा दुम दि हेन मल्ले अच्छा अमरम ददि मोइजे मै खरसेनि हाय खरसेन ददि बाइबल ददि मी हालो हाबा सु लेते मी बु थीना तव हाबा सु लेते मी बु फु हाबा सु लेते मी गी मरल हुरालो हाबा सु लेते मिंगोंदा लाक्सरी बसे थौबाल लाइन दे थौबाल लाइन दे थौबाल केथेल दा केथेन फम्बी इमा सिंग अमदी पैसेंजर पुरीबा गाड़ी सिंगी ड्राइवर सिंग हाय थारे प्रजा सिंग सिगा उनरगंदा मणिपुर दा हौजिक प्रेसिडेंस रूल थंबसिगा ममांग दा पालंबा सरकार दुगा अनि सिगी खेना बाहाबे तारे सिगी मतंग दा अमदी मणिपुर गे हौजिक थोइबा ऑनगोइंग क्राइसिस सिगी मतंग दा पब्लिक ओपिनियन लोबगी तंजा दा लोमिनसी
ꯑꯗꯣ ꯌꯥꯝ ꯏꯁꯥꯁꯦ ꯌꯥꯝ ꯀꯟꯅꯁꯨ ꯎꯔꯤꯌꯦ ꯑꯗꯨꯝ ꯏꯁꯥ ꯀꯩꯝ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦꯀꯣ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕ ꯍꯥꯏꯕꯕꯨ ꯏꯁꯥꯁꯦ ꯆꯤꯛꯄ ꯁꯥꯕꯒꯤ ꯂꯥꯏꯅꯥ ꯃꯈꯜ ꯁꯨꯔ ꯂꯩꯔꯕꯅꯤ ꯃꯇꯝ ꯂꯦꯟ ꯂꯥꯛꯏꯉꯩ ꯑꯗꯣ ꯁꯤꯗ ꯁꯨꯝ ꯊꯣꯛꯂꯛꯑꯒꯗꯤ ꯏꯁꯥ ꯄꯣꯊꯥꯗꯣꯏꯅꯦꯕ ꯀꯩꯝ ꯇꯧꯗꯅ ꯌꯨꯝꯗ ꯂꯩꯇꯥꯔꯒꯗꯤ ꯍꯦꯟꯅ ꯁꯣꯟꯖꯟꯈꯤꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯊꯣꯛꯂꯛꯏꯅꯦ ꯑꯗꯣ ꯌꯥꯝ ꯐꯩ ꯑꯗꯣ ꯑꯕꯣ ꯍꯧꯖꯤꯛꯁꯦ ꯊꯥꯏꯅꯒꯤ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯄ꯭ꯔꯦꯁꯤꯗꯦꯟꯁ ꯔꯨꯜ PR ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯤꯁꯦ ꯌꯥꯝ ꯀꯤꯅꯔꯝꯃꯤꯀꯣ ꯃꯅꯤꯄꯨꯔꯗ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗ PR ꯂꯩꯇꯥꯔꯒꯗꯤ ꯏꯆꯥ ꯏꯁꯨꯁꯤꯡꯁꯦ ꯊꯣꯛꯄ ꯈꯣꯠꯄ ꯌꯥꯝ ꯀꯤꯅꯔꯝꯕ ꯀꯩꯗꯧꯒꯗꯒꯦꯅ ꯌꯥꯝ ꯄꯥꯈꯠꯅꯔꯝꯃꯤꯀꯣ ꯑꯗꯣ ꯍꯟꯗꯛꯀꯤ ꯏꯔꯥꯡꯒꯤꯁꯤꯗꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯗꯒꯤ PR ꯂꯥꯛꯈꯤꯕꯁꯦ ꯁꯤꯗꯗꯤ ꯀꯤꯕꯁꯦ ꯃꯌꯥꯝꯁꯦ ꯈꯤꯇꯪ ꯍꯟꯊꯕꯒꯤ ꯃꯑꯣꯡ ꯃꯥꯟꯕ꯭ꯔꯥ ꯑꯕꯣ ꯀꯃꯥꯏꯅ ꯇꯧꯏ ꯊꯥꯏꯅꯒꯤ ꯃꯇꯝꯗꯨꯒ PR ꯑꯗꯨꯗꯤ ꯌꯦꯡꯕ ꯂꯥꯛꯑꯦ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯡꯁꯦ ꯃꯍꯧꯁꯥꯗꯤ PR ꯂꯥꯛꯄꯁꯤ ꯌꯥꯝ ꯀꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ PR ꯑꯗꯨ ꯀꯗꯥꯏ ꯂꯩꯒꯦ ꯌꯦꯡ ꯆꯠꯂꯦ ꯏꯆꯥꯁꯨ ꯏꯁꯨꯁꯨ ꯀꯔꯤꯝꯇ ꯀꯤꯅꯗꯦ ꯍꯟꯗꯛꯀꯤ ꯊꯕꯛ ꯑꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯕꯖꯥꯠꯅꯣꯕ ꯃꯩꯇꯩꯅ ꯋꯥꯌꯦꯟꯗ꯭ꯔꯦ ꯃꯌꯥꯡ ꯂꯩꯕꯥꯛꯀꯤ ꯃꯤꯅ ꯋꯥꯌꯦꯜꯂꯦ ꯃꯆꯥ ꯏꯆꯥ ꯈꯟꯅꯕꯗ ꯃꯥꯏ ꯃꯆꯥꯅ ꯑꯗꯨꯝ ꯉꯝꯍꯜꯂꯗꯝꯅꯤ ꯃꯋꯥ ꯂꯧꯗꯦ ꯁꯨꯛꯂꯧ ꯂꯧꯗꯦ ꯋꯥꯌꯦꯜꯂꯤꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯂꯨꯛ ꯑꯣꯅꯥꯏꯁꯟ ꯃꯌꯥꯝ ꯂꯩꯕꯗꯨ ꯀꯔꯥꯏ ꯆꯠꯈ꯭ꯔꯒꯦꯕ ꯎꯅꯔꯤ ꯍꯥꯏꯁꯤꯕꯨ ꯀꯔꯤ ꯋꯥꯔꯤ ꯁꯥꯗꯣꯏꯅꯣꯕ ꯑꯗꯣ ꯑꯕꯣ ꯉꯔꯥꯡ ꯑꯃꯗꯤ ꯎꯅꯩꯌꯦꯕꯀꯣ ꯑꯗꯣ ꯀꯨꯀꯤꯁꯤꯡꯅꯅꯦ ꯁꯦꯟꯇꯔꯅ ꯄꯤꯔꯛꯄ ꯄꯣꯏꯟ ꯈꯔꯗꯣ ꯀꯨꯀꯤꯅ ꯌꯥꯔꯣꯏ ꯑꯩꯈꯣꯏꯗꯤ ꯁꯤ ꯌꯥꯔꯣꯏꯅ ꯍꯥꯏꯈ꯭ꯔꯦꯕ ꯑꯗꯨꯗꯤ ꯀꯩ ꯍꯥꯏꯅꯤꯡꯉꯦ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯒꯕꯔꯅꯔ ꯑꯣꯏꯔꯣ ꯑꯃꯤꯠ ꯁꯥꯍ ꯑꯣꯏꯔꯣ ꯀꯨꯀꯤꯅ ꯉꯝꯃꯦꯕ ꯉꯝꯗ꯭ꯔꯥ ꯑꯗꯨ ꯄꯤꯔꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯃ ꯌꯥꯎꯔꯤꯑꯕ ꯑꯩꯈꯣꯏꯒꯤ MLAꯁꯤꯡꯒꯤꯗꯤ ꯆꯧꯀ꯭ꯔꯤ ꯐꯝꯅꯕ ꯑꯣꯏꯔꯝꯃꯦꯕ ꯏꯕꯦꯝꯃ ꯁꯤꯒꯤ ꯋꯥꯐꯝꯁꯤ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦꯗ ꯑꯕꯣꯛꯅ ꯑꯩꯈꯣꯏꯁꯦ ꯑꯄꯥꯏꯕ ꯎꯆꯦꯛ ꯐꯥꯒꯦ ꯂꯩꯔꯝꯃꯤꯅꯤ ꯄꯥꯡꯒꯜ ꯑꯁꯤꯅ ꯁꯣꯟꯃꯟꯕꯁꯤꯗ ꯋꯥ ꯉꯥꯡꯕ ꯌꯥꯗꯦ ꯄꯣꯔꯣꯛ 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 ꯆꯥꯛꯑꯒ ꯂꯩꯊꯠꯅꯤꯡꯉꯦ ꯌꯥꯝ ꯑꯗꯣ ꯑꯕꯣ ꯃꯤꯅꯤꯁꯇꯔꯁꯨ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯦ ꯁꯤ ꯃꯇꯥꯡꯗꯤ ꯀꯩ ꯍꯥꯏꯅꯤꯡꯉꯦ ꯒꯣꯔꯃꯦꯟ ꯁꯣꯟꯕꯗꯤ ꯇꯧꯔꯤꯅꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗꯨꯁꯨ ꯀꯔꯤ ꯍꯥꯏꯅꯤ ꯈꯣꯏ ꯊꯥꯛꯏꯅꯦ ꯑꯥꯗꯩ ꯑꯩ ꯃꯇꯝ ꯈꯔ ꯊꯥꯗꯣꯛꯈꯣ ꯑꯗꯨꯒ ꯀꯣꯟꯅ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯀꯦꯅ ꯍꯥꯏꯔꯤꯅꯦ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯃꯤ ꯁꯦꯟꯇꯔꯅ ꯄ꯭ꯂꯥꯟ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯦꯕ ꯃꯥꯅꯒꯤ ꯄ꯭ꯂꯥꯟ ꯉꯥꯛꯇꯅꯤ ꯑꯗꯩ ꯐꯛ ꯊꯥꯔꯝꯃꯣ ꯂꯤꯂꯥ ꯌꯦꯡꯅꯕ ꯐꯛ ꯊꯥꯔꯝꯃो ꯑꯉꯥꯡ ꯅꯨꯄꯤ ꯊꯣꯛꯂꯛꯀꯗꯣꯔꯤꯃꯦꯅ ꯍꯥꯏꯗꯣꯔꯤꯅꯦꯕ ꯑꯍꯥꯟꯕ ꯊꯥꯔꯝꯕꯗꯨꯗꯤ ꯑꯩꯈꯣꯏ ꯃꯥꯡ ꯌꯦꯡꯗꯣꯔꯤꯕ ꯅꯠꯇ꯭ꯔꯅ ꯏꯕꯦꯝꯃ ꯑꯩ ꯃꯁꯤ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯕꯣ ꯌꯥꯝ ꯊꯨꯅ ꯏꯔꯥꯡꯁꯦ ꯅꯦꯝꯃꯛꯀꯅꯤꯗꯤ ꯊꯥꯖꯕ꯭ꯔꯥ ꯅꯦꯝꯗꯤ ꯅꯦꯝꯃꯝꯃꯣꯏ ꯏꯔꯥꯡ ꯅꯦꯝꯃꯦ ꯍꯥꯏꯔꯤꯁꯦ ꯀꯃꯥꯏꯅ ꯅꯦꯝꯃꯤꯅꯣꯕ ꯅꯣꯡꯃꯩ ꯀꯥꯞꯇ꯭ꯔꯒ ꯏꯔꯥꯡ ꯅꯦꯝꯃꯦ ꯍꯥꯏꯔꯤꯕ꯭ꯔꯕ ꯈꯣꯏ ꯊꯥꯏꯅꯦ ꯑꯗꯨꯒ ꯑꯩꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯗꯨꯗꯤ ꯄꯣꯔꯣꯛ ꯄꯣꯔꯣꯛ ꯀꯥꯞꯄꯛꯈꯤꯅꯦꯕ ꯑꯃꯨꯛ ꯄꯤꯔꯛꯑꯣꯅ ꯑꯩ ꯄꯣꯠ ꯌꯣꯜꯂꯤꯁꯦ ꯄꯣꯠ ꯌꯥꯎꯗ꯭ꯔꯗꯤ ꯑꯃꯨꯛ ꯂꯧꯋꯦꯕ ꯆꯨꯝꯕ꯭ꯔꯥ ꯑꯩꯗꯤ ꯅꯦꯝꯒꯗꯧ ꯃꯥꯟꯗꯦ ꯇꯧꯔꯤ ꯍꯥꯏꯗꯅ ꯃꯣꯏ ꯃꯁꯦꯟ ꯂꯪꯅꯔꯦꯕ ꯂꯩꯕꯥꯛꯀꯤ ꯃꯄꯤ ꯃꯄꯥ ꯑꯃ ꯑꯣꯏꯔꯕ ꯃꯃꯤꯡ ꯃꯊꯥꯁꯨ ꯄꯟꯖꯅꯤꯡꯗꯦ ꯌꯥꯝꯅ ꯇꯨꯀꯠꯆꯕ ꯃꯤ ꯑꯃꯅꯕꯨ ꯃꯩꯇꯩꯅ ꯇꯧꯔꯝꯃꯤꯅꯦꯅ ꯍꯥꯏꯔꯦ ngarang miyam nupi mayam mayna pai bi chang batabu man nung naga tharaga tali dubu debak macha ta da thabak taweba taseng naragadi luchingba singse sole adu wari ni adagi kuki duna ne adu hayu adu karora kapsallake na hairangane chumda chumme yanu tare mamang da chief minister na resign tawji kan gi situation ga ani ji khedabse kamai ubi ba opinion da aina sum khanbadadi masi thoidona khenabadi ute ado PR laibasina khogi bureaucrat na chawbani atra adai hanagi sina elected oibani na elected haji da praja ge haija ba kochaba nonjaba tabi PR khenabase maina na ui ko ado irang si matungi nati PR sina kiting laksal le habidi haidi laksin de habidi haiman ba thogadra laksal na tum khara gaidi tum haibi bamu haji PR bamu no haibi ko PR le kan da di kitang irang se kitang nem tha bagi mong hai tare adu bagi do adu mamang da center na free movement ho hena ba na March ki date 8 sin gi ko adu president's rule PR manung da ne ba adu di mai pa ki de ko gi Manipur state ki bus power da mai thara kan da thola ki ba yam le adu si malam ne ke habi masidi ko gi PR gi muigi kare tare adu da lari governor moina CSO sing si kyamu moina wari chana raga chatna na bugi thorang bo era su ko tawgi ge habitu ki makha pole habiti kok chatlani na mamang da chakhiba governor ko gi CM lari ngai da Chochanpur side ta bus thab lai ki ko adu success oi kite
ꯑꯗꯨꯁꯤꯡꯗꯨꯅ ꯃꯣꯏ ꯑꯗꯨꯝ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯕ ꯌꯥꯔꯕꯅꯦ ꯁꯨꯃꯥꯏꯅ ꯆꯠꯀꯦ ꯍꯥꯏꯔꯒꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒꯗꯤ ꯆꯠꯀꯅꯤ ꯍꯦꯛꯇ ꯊꯣꯛꯂꯥꯎꯅ ꯕꯁ ꯄꯨꯔꯒ ꯍꯦꯛꯇ ꯆꯠꯄ ꯍꯥꯏꯗꯣ ꯍꯧꯖꯤꯛ ꯀꯩ ꯊꯣꯛꯑꯦ ꯅꯠꯇ꯭ꯔꯥ ꯏꯔꯥꯡꯗꯣ ꯑꯗꯨꯝ ꯂꯩ ꯑꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯍꯧꯖꯤꯛ ꯗꯤꯜꯂꯤꯗ ꯁꯥꯟꯅꯩꯌꯦꯅ ꯇꯥꯏꯀꯣ ꯀꯣꯀꯣꯃꯤꯅꯕꯨꯗꯤ ꯊꯤꯡꯉꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯥꯏꯁꯤ ꯑꯗꯨꯝ ꯐꯩꯗꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯀꯗꯥꯏꯗ ꯀꯔꯤ ꯇꯧꯕ ꯈꯣꯠꯄ ꯍꯥꯏꯗꯣ ꯈꯔ ꯁꯥꯟꯅꯔꯒ ꯇꯧꯕꯅ ꯐꯩ ꯍꯥꯏꯕ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯁ꯭ꯇꯦꯞꯁꯦ ꯈꯔ ꯂꯧꯈꯠꯂꯛꯑꯦ ꯑꯔꯣꯏꯕ ꯃꯊꯪꯒꯤ ꯅꯦꯛꯁꯀꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯌꯥꯕ ꯁꯣꯔꯁꯇꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯦꯄ꯭ꯔꯤꯜꯒꯤ ꯂꯥꯁ ꯋꯤꯛ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯁꯥꯟꯅꯕ ꯌꯥꯕꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤ ꯂꯩꯗꯤ ꯍꯥꯏ ꯃꯗꯨꯗꯗꯤ ꯑꯃꯨꯛ ꯈꯤꯇꯪ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯅꯔꯚꯁꯁꯤ ꯍꯟꯖꯤꯜꯂꯛꯅꯕꯒꯤ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯄ ꯌꯥꯕꯒꯤ ꯊꯥꯖꯕꯗꯤ ꯂꯩꯕꯤꯕ꯭ꯔꯥ ꯊꯥꯖꯕꯗꯤ ꯂꯩ ꯍꯥꯏꯕꯗꯤ ꯃꯣꯏꯁꯨ ꯋꯥꯔꯤꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯗ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯔꯝꯕ ꯆꯦꯜꯂꯛꯏꯕ ꯔꯤꯂꯤꯞꯇ ꯂꯩ ꯃꯌꯥꯝꯁꯨ ꯂꯣꯏ ꯋꯥꯅꯔꯤ ꯉꯥꯛꯇꯅꯤ ꯑꯗꯨꯒꯤ ꯌꯦꯡꯉꯒ ꯑꯗꯨ ꯃꯣꯏꯒꯤꯁꯨ ꯈꯔ ꯑꯅꯝ ꯀꯟꯕ ꯈꯔꯕꯨꯗꯤ ꯂꯩꯀꯣ ꯑꯗꯨ ꯂꯩꯕꯁꯤꯡꯗꯣ ꯁꯨꯒꯨꯝꯕ ꯀꯔꯤꯒꯨꯝꯕꯁꯤ ꯒꯣꯔꯃꯦꯟꯅ ꯃꯤꯠꯌꯦꯡ ꯆꯪꯗꯕꯒꯤ ꯃꯑꯣꯡ ꯂꯩꯌꯦꯕꯀꯣ ꯑꯗꯨꯁꯨ ꯈꯔ ꯆꯪꯕꯤꯔꯒ ꯂꯩꯔꯤꯕ ꯍꯧꯖꯤꯛ NRC ꯇꯧꯗꯧꯔꯤꯕ ꯈꯣꯠꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯈꯤꯇꯪ ꯈꯔ ꯊꯨꯖꯤꯜꯂꯒ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯅ ꯐꯗꯧ ꯃꯥꯜꯂꯦ ꯈꯟꯕ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯄꯥꯕꯨꯡ ꯃꯅꯤꯄꯨꯔꯗ ꯄꯤꯌꯥꯔ ꯂꯩꯀꯣ ꯄꯤꯌꯥꯔ ꯂꯩꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯂꯩꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯨꯡꯉꯥꯏꯇꯦꯗ ꯀꯗꯥꯏꯗ ꯅꯨꯡꯉꯥꯏꯒꯅꯣ ꯄꯤꯌꯥ ꯊꯝꯃꯒ ꯅꯨꯡꯉꯥꯏꯕ ꯍꯧꯅꯕ꯭ꯔꯣꯅꯦ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯟꯗꯨꯅ ꯄꯥꯜꯂꯒ ꯅꯨꯡꯉꯥꯏꯒꯗꯧꯕꯅꯦꯕ ꯈꯪꯒꯗ ꯃꯣꯏꯅ ꯄꯥꯟꯗꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦꯕ ꯌꯥꯝ ꯐꯠꯇꯦꯗ ꯑꯗꯣ ꯏꯔꯥꯡꯁꯤꯗꯤ ꯅꯦꯝꯊꯔꯛꯄꯗꯤ ꯁꯨꯡꯅꯦ ꯅꯦꯝꯊꯔꯛꯇ꯭ꯔꯦ ꯅꯦꯝꯊꯔꯛꯇꯦ ꯋꯥꯔꯤ ꯁꯥꯟꯅꯩꯅꯦ ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯣ ꯋꯥꯔꯦꯁꯟ ꯄꯨꯔꯛꯄꯗꯤ ꯉꯝꯗꯦ ꯀꯩ ꯉꯝꯗꯦ ꯍꯥꯏꯅꯤꯡꯉꯤ ꯃꯥꯅꯦ ꯃꯀꯣꯛ ꯃꯔꯨ ꯑꯗꯨ ꯑꯣꯏꯔꯤꯕꯁꯤꯡꯗ ꯃꯀꯣꯛ ꯃꯔꯨ ꯑꯣꯏꯕꯁꯤꯡꯁꯦ ꯌꯥꯝ ꯐꯠꯇꯦ ꯀꯩꯅꯣ ꯍꯥꯏꯗ ꯐꯠꯇꯕ ꯀꯨꯀꯤꯁꯤꯡꯗꯣ ꯊꯣꯛ ꯊꯣꯛ ꯍꯥꯠꯇꯣꯛꯑꯣꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯃꯠꯇ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯔꯔꯣꯏ ꯍꯥꯠꯇꯕꯅꯤꯅ ꯃꯣꯏꯅ ꯌꯣꯛꯈꯠ ꯊꯝꯃꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯥꯎꯅꯤꯡꯉꯦꯕ ꯈꯪꯉꯔꯥ ꯑꯗꯣ ꯑꯕꯣ ꯊꯥꯏꯅꯗꯤ ꯄꯤꯌꯥꯔ ꯂꯥꯛꯇꯥꯔꯒꯗꯤ ꯃꯤꯁꯦ ꯃꯄꯥꯟ ꯊꯣꯛꯄꯗ ꯀꯤꯅꯗꯅ ꯃꯌꯥꯝ ꯇꯧꯔꯝꯃꯤꯀꯣ ꯑꯗꯣ ꯇꯧꯔꯝꯃꯦꯕ ꯍꯧꯖꯤꯛꯀꯤꯁꯤꯗꯤ ꯄꯤꯌꯥꯔ ꯂꯩꯔꯦ ꯍꯥꯏꯇꯥꯔꯒꯁꯨ ꯈꯤꯇꯪ ꯀꯤꯕꯁꯦ ꯍꯟꯊꯕꯒꯤ ꯃꯑꯣꯡ ꯑꯃ ꯅꯣꯔꯃꯦꯜꯒꯤ ꯇꯥꯏꯞꯇ ꯑꯃ ꯂꯩꯕꯗꯣ ꯁꯤꯗꯤ ꯀꯩ ꯍꯥꯏꯅꯤꯡꯉꯦ ꯑꯗꯨ ꯅꯣꯔꯃꯦꯜ ꯂꯩꯕꯅ ꯐꯠꯇ꯭ꯔꯣ ꯑꯗꯨꯒ ꯃꯣꯏꯅ ꯄꯤꯌꯥꯔ ꯊꯝꯖꯜꯂꯦ ꯑꯗꯒꯤ ꯃꯤꯁꯤꯡꯗꯨ ꯒꯨꯋꯥꯍꯥꯇꯤ ꯆꯦꯟꯕ ꯒꯥꯔꯤꯁꯨ ꯆꯦꯜꯍꯟꯗ꯭ꯔꯦ ꯂꯂꯣꯟꯕꯁꯨ ꯇꯧꯁꯨ ꯌꯥꯍꯟꯗ꯭ꯔꯦ ꯃꯣꯏꯗꯁꯨ ꯆꯦꯜꯍꯟꯗ꯭ꯔꯦ ꯀꯨꯀꯤꯗꯨꯅ ꯑꯍꯥꯟꯕ ꯂꯥꯟꯗꯥꯔꯛꯄ ꯃꯇꯝꯗ ꯀꯨꯀꯤ ꯍꯦꯛ ꯍꯥꯠꯇ꯭ꯔꯤꯉꯩ ꯂꯩꯕꯥꯛ ꯁꯨꯛꯏꯪ ꯏꯪꯉꯣꯏ ꯑꯗꯣ ꯏꯔꯥꯡꯁꯦ ꯌꯥꯝ ꯊꯨꯅ ꯌꯥꯝ ꯊꯨꯅ ꯏꯪꯕ ꯑꯩꯈꯣꯏꯒꯤꯗꯤ ꯁꯥꯟꯇꯤ ꯂꯩꯕ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅꯅꯦ ꯂꯝꯕꯤ ꯂꯝꯈꯥꯡꯗꯅꯦ ꯕꯟ ꯂꯩꯕꯤꯗꯕ ꯕꯦꯔꯥ ꯕꯦꯔꯤ ꯇꯧꯕꯤꯗꯕ ꯑꯗꯨꯗꯅꯦ ꯑꯩꯈꯣꯏꯅ ꯈꯣꯏꯔꯝꯃꯤꯁꯦ ꯑꯣꯀꯦ ꯌꯥꯝ ꯊꯨꯅ ꯑꯣꯏꯕꯁꯨ ꯑꯣꯏꯃꯤꯟꯅꯔꯁꯤꯀꯣ ꯕꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯃꯤꯁꯦ ꯍꯤꯡꯐꯝ ꯂꯩꯇꯕꯅꯤꯅꯀꯣ ꯄꯣꯠ ꯌꯣꯟꯕꯁꯤꯅ ꯑꯌꯥꯝꯕ ꯊꯣꯛꯅꯔꯛꯄ ꯑꯗꯨꯒ ꯁꯦꯟꯊꯣꯛꯇꯤ ꯂꯩꯇꯕ ꯂꯩꯔꯅꯕ ꯄꯩꯁꯥꯁꯦ ꯑꯌꯥꯝꯕ ꯂꯩꯇꯕꯅꯤꯅꯀꯣ ꯂꯥꯟꯁꯨ ꯂꯥꯟꯅꯦ ꯀꯣꯔꯣꯅꯥꯗꯒꯤ ꯁꯨꯝ ꯍꯧꯔꯦꯕ ꯀꯣꯔꯣꯅꯥꯗꯒꯤ ꯍꯧꯔꯛꯄꯗꯨꯅ ꯂꯥꯟ ꯑꯃꯨꯛ ꯁꯝꯅꯔꯦ ꯂꯥꯟꯒꯤ ꯃꯈꯥ ꯇꯥꯕꯗ ꯑꯗꯨꯝ ꯍꯧꯖꯤꯛꯇꯤ ꯂꯥꯟ ꯇꯧꯔ ꯂꯩꯔꯦꯗꯅ ꯂꯥꯟ ꯂꯩꯁꯦ ꯉꯁꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯊꯥ ꯑꯃ ꯅꯨꯃꯤꯠ ꯈꯔꯅꯤ ꯁꯨꯝ ꯈꯤꯇꯪ ꯅꯦꯝꯊꯕ ꯋꯥꯅꯦꯕ ꯂꯥꯟ ꯃꯅꯨꯡ ꯍꯥꯏꯗꯨꯅꯦꯕ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯗꯨꯗꯨꯅ ꯁꯨꯝ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯤꯁꯤꯡꯁꯦ ꯁꯦꯟꯃꯤꯠꯂꯣꯟꯁꯦ ꯌꯥꯝ ꯍꯟꯊꯕ ꯑꯗꯩ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯌꯥꯝꯁꯦ ꯊꯣꯛꯅꯔꯛꯄ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯋꯥꯔꯤꯃꯛꯇꯕꯨ ꯑꯩꯈꯣꯏꯒꯤ ꯏꯁꯝ ꯁꯝꯅ ꯑꯩꯅ ꯇꯧꯔꯤꯕ ꯀꯔꯕꯥꯔꯁꯤꯗ ꯍꯥꯏꯔꯕꯗ ꯐꯅꯦꯛ 2 ꯂꯥꯛꯄꯗ ꯃꯤ 3ꯅ ꯃꯨꯟꯅꯔꯦ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯅꯔꯦꯕ ꯑꯁꯤꯗꯁꯨ ꯃꯤ 4 ꯂꯩꯌꯦꯕ ꯇꯦꯂꯔ 4 ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯃꯉꯣꯟꯗ ꯆꯪꯒꯗ꯭ꯔꯥꯅ ꯃꯤꯁꯤꯡꯁꯤꯁꯨ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯊꯦꯡꯅꯕ ꯑꯝꯇ ꯍꯦꯛ ꯆꯪꯉꯒꯁꯨ ꯃꯉꯣꯟꯗ ꯑꯃꯨꯛ ꯆꯪꯉꯦ ꯁꯨꯝ ꯋꯥꯈꯟꯗꯣ ꯂꯩꯗꯅ ꯃꯤꯗꯣ ꯃꯌꯥꯝ ꯊꯣꯛꯂꯛꯇ꯭ꯔꯕꯅꯤꯅ ꯑꯗꯣ ꯀꯨꯝꯍꯩ ꯍꯔꯥꯎꯗꯕꯨꯗꯤ ꯈꯔ ꯑꯗꯣ ꯀꯨꯝꯍꯩ ꯍꯔꯥꯎꯗꯁꯨꯅꯦ ꯃꯤ ꯇꯤꯟꯕꯒꯤ ꯆꯥꯡꯁꯦ ꯌꯥꯝ ꯍꯟꯊꯔꯦ ꯍꯥꯏꯕꯗꯤ ꯃꯍꯧꯁꯥꯗꯤ ꯀꯨꯝꯍꯩ ꯍꯔꯥꯎꯁꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯤ 2 ꯁꯨꯔꯝꯃꯦꯕꯀꯣ ꯃꯤ 2 ꯁꯨꯕꯁꯦ ꯉꯝꯗꯗꯅ ꯑꯩꯈꯣꯏꯒꯤ ꯑꯣꯔꯗꯔꯁꯦ ꯂꯦꯝꯕ ꯍꯥꯏꯇꯥꯔꯦ ꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯊꯟ ꯇꯧꯕꯁꯦ ꯆꯥꯎꯔꯥꯛꯅ ꯄꯥꯕꯗ ꯁꯔꯨꯛ 3ꯒꯤ ꯃꯅꯨꯡꯗ ꯁꯔꯨꯛ 1ꯗꯤ ꯍꯜꯂꯦ 2 ꯑꯃꯗꯤ ꯑꯩꯅ ꯁꯨꯏꯌꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯨꯝ ꯇꯧꯋꯦ ꯑꯗꯣ ꯄꯣꯠ ꯌꯣꯜꯂꯤꯁꯤꯡꯁꯤꯁꯨ ꯑꯌꯥꯝꯕ ꯂꯣꯏ ꯇꯧꯋꯤ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔ ꯑꯃꯗꯤ ꯂꯩꯔꯝꯃꯤꯅꯤꯀꯣ ꯁꯔꯀꯥꯔ ꯑꯃ ꯂꯩꯔꯝꯕꯁꯤꯅ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯃꯇꯝꯗ ꯂꯥꯟꯁꯦ ꯍꯧꯔꯛꯄꯗꯨꯗ ꯐꯖꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯍꯧꯗꯕꯗꯒꯤ ꯁꯤ ꯐꯤꯕꯝꯁꯦ ꯇꯥꯔꯛꯄꯅꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯃꯥꯅꯦ ꯑꯍꯥꯟꯕꯗ ꯂꯥꯟ ꯍꯧꯗꯧꯔꯦ ꯍꯥꯏꯕꯁꯤ ꯃꯣꯏꯗꯤ ꯈꯪꯉꯤ ꯄꯣꯠꯅꯦꯕ ꯃꯣꯏꯅ ꯁꯦꯀꯨꯔꯤꯇꯤ ꯃꯇꯤꯛ ꯆꯥꯅ ꯑꯦꯔꯦꯟꯖꯃꯦꯟ ꯇꯧꯗꯅ ꯑꯗꯒꯤ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡꯗꯣ ꯂꯧꯈꯠꯇꯅ ꯈꯣꯠꯇꯅꯀꯣ ꯉꯥꯛꯇꯅ ꯈꯣꯠꯇꯅ ꯇꯧꯍꯧꯔꯝ ꯇꯥꯔꯒꯗꯤ
ꯐꯒꯗꯕꯅꯦꯕ ꯑꯗꯨ ꯅꯠꯇꯕꯤꯗ ꯇꯨꯃꯤꯟꯅ ꯌꯩꯁꯜꯂꯦꯔ ꯈꯪꯁꯟꯅꯗꯕꯤꯗ ꯂꯩꯇꯕꯗꯧꯅ ꯂꯩꯈ꯭ꯔꯦꯕ ꯁꯔꯀꯥꯔꯁꯦ ꯂꯩꯇꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦꯕ ꯑꯩꯈꯣꯏꯗꯤ ꯂꯩꯕꯨ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯕ ꯁꯔꯀꯥꯔꯁꯦ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯕ ꯑꯁꯦꯡꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏꯅ ꯇꯨꯃꯤꯟꯅ ꯌꯩꯁꯜꯂ ꯁꯤꯕ ꯅꯥꯕ ꯃꯤ ꯍꯥꯠꯅꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯀꯥꯟꯗ ꯀꯣꯟꯅ ꯊꯣꯛꯂꯛꯄꯅꯦ ꯃꯣꯏꯗꯤ ꯀꯣꯟꯅ ꯊꯣꯛꯂꯛꯑꯒ ꯑꯁ ꯑꯩ ꯇꯧꯔꯤꯑꯅ ꯃꯣꯏꯅ ꯈꯤꯇꯪ ꯑꯩꯈꯣꯏ ꯍꯧꯖꯤꯛꯄꯨꯗꯤ ꯄꯥꯏꯗ꯭ꯔꯦꯀꯣ ꯕꯤꯔꯦꯟꯅ ꯋꯥ ꯍꯦꯛ ꯉꯥꯡꯕꯒꯀꯣ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯅ ꯋꯥ ꯑꯃ ꯉꯁꯤ ꯈꯤꯇꯪ ꯅꯦꯝꯊꯔꯦ ꯍꯥꯏꯔꯅꯤ ꯍꯣꯔꯦꯟꯗꯤ ꯍꯌꯦꯡꯗꯤ ꯍꯦꯟꯅ ꯏꯔꯥꯡ ꯍꯧꯔꯛꯑꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ प्रजा ꯑꯩꯈꯣꯏꯁꯨ ꯇꯨꯝꯐꯝ ꯆꯥꯐꯝꯗꯣ ꯈꯪꯗꯦ ꯀꯣꯏꯆꯦꯟ ꯆꯦꯟꯅꯗꯅ ꯑꯗꯒꯤ ꯑꯩꯈꯣꯏ ꯁꯍꯔꯗ ꯂꯩꯔꯤꯗꯅ ꯁꯍꯔ ꯑꯣꯏꯔꯒꯁꯨ ꯆꯞ ꯃꯥꯟꯅꯩꯑꯕ ꯑꯩꯈꯣꯏ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯆꯦꯟꯗꯦ ꯍꯥꯏꯕ ꯋꯥꯅꯦꯕꯀோ ꯑꯗꯨꯕꯨ ꯑꯍꯤꯡꯗ ꯊꯣꯛꯇꯅ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕꯗꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯆꯦꯜꯂꯦꯕ ꯆꯞ ꯃꯥꯟꯅꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯏꯁꯥꯒꯤ ꯂꯥꯏꯅꯥ ꯇꯤꯟꯅꯥꯁꯨ ꯃꯌꯥꯝ ꯊꯣꯛꯑꯦ ꯁꯤꯅ ꯑꯅꯥꯕ ꯌꯥꯝ ꯊꯣꯛꯑꯦ ꯋꯥꯈꯜꯒꯤ ꯂꯥꯏꯅꯥꯁꯤꯡ ꯍꯥꯏꯇꯥꯔꯦ ꯁꯨꯒꯔ ꯋꯥꯡꯉꯦ ꯀꯣꯂꯦꯁꯇ꯭ꯔꯣꯜ ꯋꯥꯡꯉꯦ ꯊꯥꯏꯔꯣꯏꯗ ꯋꯥꯡꯉꯦ ꯃꯔꯨ ꯑꯣꯏꯅ ꯊꯥꯏꯔꯣꯏꯗꯀ ꯁꯨꯒꯔꯒꯁꯦ ꯋꯥꯈꯜꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯦꯟꯅ ꯋꯥꯡꯈꯠꯂꯦꯕ ꯑꯗꯣ ꯃꯥ ꯍꯧꯖꯤꯛꯁꯦ ꯏꯔꯥꯡꯁꯦ ꯌꯥꯝ ꯊꯨꯅ ꯅꯦꯝꯊꯔꯛꯀꯅꯤ ꯍꯥꯏꯅꯗꯤ ꯈꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯑꯗꯨꯝ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯁꯨꯃꯥꯏꯅ ꯂꯩꯅꯤꯗꯤ ꯈꯟꯕ꯭ꯔꯥ ꯏꯔꯥꯡꯁꯦ ꯈꯪꯗꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯈꯔꯗꯤ ꯅꯦꯝꯊꯩ PR ꯂꯥꯛꯄꯗꯒꯤꯗꯤ ꯃꯣꯏꯁꯦ ꯀꯥꯞꯄꯗꯤ ꯈꯔ ꯐꯈ꯭ꯔꯦꯕꯀꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯦ ꯀꯔꯤ ꯃꯑꯣꯡꯗ ꯂꯥꯛꯇꯣꯏꯔꯦ PR ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏ ꯁꯔꯀꯥꯔꯁꯦ ꯄꯥꯏꯗꯕꯗꯒꯤ ꯃꯣꯏꯅ ꯕꯤꯔꯦꯟ ꯄꯥꯝꯗꯕꯗꯒꯤ ꯇꯧꯔꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯁꯦꯡꯅ ꯃꯅꯨꯡꯗ ꯂꯨꯆꯤꯡꯕꯁꯤꯡꯁꯤꯅꯀꯣ ꯏꯪꯊꯅꯕ ꯁꯤꯜꯂꯤꯔꯥ ꯑꯗꯨꯃꯗꯤ ꯑꯩꯈꯣꯏꯁꯨ ꯀꯥ ꯍꯦꯟꯅ ꯀꯨꯞꯅꯗꯤ ꯈꯪꯗ꯭ꯔꯦ ꯆꯥꯎꯔꯥꯛꯄ ꯑꯃ ꯁꯨꯝ ꯈꯟꯕꯗ PR ꯂꯥꯛꯄꯗꯒꯤꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯀꯥꯞꯅꯕ ꯈꯣꯠꯅꯕꯗꯤ ꯈꯔꯗꯤ ꯍꯟꯊꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯀꯔꯤ ꯁꯣꯂꯨꯁꯟ ꯄꯨꯔꯛꯀꯗꯕꯅꯣ ꯃꯣꯏ ꯍꯧꯖꯤꯛ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤꯗꯤ ꯍꯥꯏ ꯉꯔꯥꯡꯁꯨ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯥꯏ ꯑꯗꯣ ꯉꯔꯥꯡ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯋꯥꯔꯣꯜꯗꯤ ꯄꯨꯊꯣꯔꯛꯇꯦ ꯃꯣꯏꯁꯦ ꯋꯥꯔꯣꯜꯁꯦ ꯀꯨꯀꯤꯁꯤꯡꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯇꯥꯔꯦ ꯁꯦꯟꯇꯔꯅ ꯄꯤꯔꯛꯄ ꯄꯣꯏꯟ ꯈꯔꯗ ꯃꯣꯏꯅ ꯌꯥꯗꯕꯗꯒꯤ ꯋꯥꯔꯤꯁꯦ ꯂꯩꯈꯥꯏ ꯇꯥꯕ ꯉꯝꯈꯤꯗ꯭ꯔꯦꯕ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯃꯣꯏꯁꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯌꯦꯠꯂꯒ ꯂꯩꯕꯒꯤ ꯐꯤꯕꯝꯗ ꯂꯩꯕꯁꯦ ꯁꯤꯗꯤ ꯀꯩ ꯍꯥꯏꯕꯅꯤꯅꯣ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗꯩꯗꯀꯣ ꯍꯣꯏ ꯂꯩꯃꯤꯟꯅꯁꯦ ꯑꯃꯔꯣꯝꯗꯀꯣ ꯃꯣꯏꯒꯤꯁꯨ ꯂꯩꯌꯨ ꯑꯩꯈꯣꯏꯁꯨ ꯂꯩꯒꯦ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯀꯨꯀꯤ ꯑꯅꯧꯕ ꯑꯔꯤꯕꯅꯁꯨ ꯈꯥꯏꯗꯣꯛꯅꯔꯤꯕ ꯃꯣꯏꯁꯦ ꯑꯗꯣ ꯑꯅꯧꯕ ꯆꯪꯉꯛꯄꯁꯤꯡꯁꯤꯅ ꯑꯌꯥꯝꯕ ꯑꯣꯀꯨꯄꯥꯏ ꯇꯧꯕ ꯃꯑꯣꯡ ꯑꯣꯏꯌꯦꯕ ꯑꯗꯨꯒ ꯃꯣꯏꯅ ꯂꯩꯕꯥꯛ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯅꯤ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯅ ꯀꯣꯟꯕ ꯖꯒꯥꯁꯤꯗ ꯑꯩꯒꯤ ꯀꯥꯔꯗ ꯑꯃ ꯄꯥꯏꯖꯔ ꯑꯩꯒꯤ ꯃꯐꯝ ꯑꯃ ꯂꯩꯖꯕꯗꯨꯗꯤ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯑꯗꯨꯕꯨ ꯇꯦꯛꯁ ꯍꯥꯏꯕ ꯑꯃꯗꯤ ꯊꯤꯔꯤꯑꯕ ꯁꯔꯀꯥꯔꯒꯤ ꯃꯄꯣꯠ ꯑꯣꯏꯗ꯭ꯔꯥ ꯁꯔꯀꯥꯔꯒꯤ ꯄꯣꯠ ꯑꯣꯏꯕꯁꯦ ꯃꯣꯏꯅ ꯁꯔꯀꯥꯔꯒꯤ ꯄꯣꯠ ꯑꯣꯏꯕꯁꯦ ꯑꯣꯏꯍꯜꯂꯣꯏ ꯃꯣꯏꯒꯤ ꯂꯅꯥꯏꯒꯤ ꯑꯣꯏꯖꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯦ ꯃꯣꯏꯅ ꯂꯩꯕꯥꯛ ꯑꯣꯏꯅꯤ ꯍꯥꯏꯔꯛꯄꯁꯤꯗꯤ ꯂꯩꯕꯥꯛ ꯄꯤꯌꯨ ꯍꯥꯏꯕꯁꯤꯃꯗꯤ ꯍꯦꯟꯃꯜꯂꯦ ꯍꯥꯏꯕ ꯂꯩꯕꯥꯛ ꯄꯤꯌꯨ ꯍꯥꯏꯕꯁꯤꯃꯗꯤ ꯍꯦꯟꯃꯜꯂꯤ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯈꯥꯏꯗꯣꯛꯀꯦ ꯍꯥꯏꯕꯁꯤꯃꯗꯤ ꯍꯦꯟꯃꯜꯂꯤ ꯃꯣꯏꯅ ꯇꯥꯕ ꯖꯒꯥꯈꯩ ꯃꯣꯏꯒꯤ ꯑꯣꯏꯒꯦ ꯍꯥꯏꯕꯗꯨꯃꯗꯤ ꯍꯦꯟꯃꯜꯂꯤ ꯑꯗꯨꯒ ꯃꯣꯏꯅ ꯍꯣꯏ ꯁꯥꯎꯅꯤꯡꯕꯗꯤ ꯂꯩꯔꯝꯕꯗꯤ ꯌꯥꯏ ꯀꯣ ꯄꯦꯟꯗꯕꯗꯤ ꯂꯩꯔꯝꯕ ꯌꯥꯏ ꯃꯣꯏꯅ ꯑꯗꯨꯕꯨ ꯄꯦꯟꯗꯕ ꯂꯩ ꯍꯥꯏꯔꯒꯁꯨ ꯃꯤ ꯍꯥꯠꯄ ꯍꯥꯏꯕꯁꯤꯁꯨ ꯏꯁꯣꯔꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯅꯤ ꯃꯣꯏꯗꯤ ꯃꯤꯁꯦ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯑꯦ ꯑꯗꯒꯤ ꯌꯥꯝꯅ ꯌꯦꯡꯍꯩꯗꯕ ꯃꯑꯣꯡꯗ ꯌꯥꯝ ꯇꯧꯋꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯄꯦꯟꯗꯕꯗꯤ ꯁꯥꯎꯅꯤꯡꯕꯗꯒꯤ ꯄꯦꯟꯗꯕ ꯁꯥꯎꯅꯤꯡꯕ ꯑꯣꯏꯇꯥꯔꯒꯁꯨ ꯑꯃꯔꯣꯝꯗꯗꯤ ꯃꯣꯏꯁꯦ ꯃꯣꯏ ꯈ꯭ꯔꯤꯁꯇꯦꯟꯅꯤ ꯍꯥꯏꯌꯦꯕ ꯈ꯭ꯔꯤꯁꯇꯦꯟꯗꯗꯤ ꯕꯥꯏꯕꯜꯗꯗꯤ ꯃꯤ ꯍꯥꯠꯂꯣ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯃꯤꯕꯨ ꯊꯤꯅ ꯇꯧ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯃꯤꯕꯨ ꯐꯨ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯃꯤꯒꯤ ꯃꯔꯜ ꯍꯨꯔꯥꯜꯂꯣ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯃꯤꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯀꯥ ꯍꯦꯟꯕ ꯊꯕꯛꯁꯤꯡꯁꯦ ꯑꯃꯠꯇ ꯌꯥꯏ ꯃꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯕꯥꯏꯕꯜꯅ ꯑꯃꯠꯇ ꯌꯥꯕ ꯊꯕꯛ ꯑꯝꯇ ꯌꯥꯎꯗꯦꯕ ꯑꯗꯨꯒ ꯃꯣꯏꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯜꯂꯦ ꯃꯣꯏꯁꯦ ꯃꯣꯏꯅ ꯏꯁꯣꯔ ꯅꯤꯡꯉꯤꯕꯁꯤꯕꯨ ꯀꯗꯥꯏꯗ ꯅꯤꯡꯉꯤꯕꯅꯣ ꯏꯁꯣꯔꯒꯤ ꯌꯥꯊꯪꯗꯤ ꯑꯃꯠꯇꯁꯨ ꯇꯧꯗꯦ ꯃꯣꯏꯅ ꯆꯔꯆ ꯀꯥꯔꯝꯒꯅꯤꯀꯣ ꯃꯣꯏ ꯆꯔꯆꯇ ꯀꯔꯤ ꯍꯥꯏꯔꯒ ꯃꯣꯏꯁꯦ ꯏꯁꯣꯔꯗ ꯍꯥꯏꯖꯕ ꯖꯥꯠꯅꯣ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯆꯃꯝꯅꯔꯤꯁꯦ ꯃꯣꯏ ꯋꯥꯈꯜꯗ ꯃꯤ ꯍꯥꯜꯂꯨꯔꯒ ꯍꯥꯂꯦꯂꯨꯌꯥ ꯍꯥꯏꯅ ꯏꯁꯣꯔ ꯊꯥꯒꯠꯄ ꯍꯥꯂꯦꯂꯨꯌꯥ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯏꯁꯣꯔ ꯊꯥꯒꯠꯄ ꯍꯥꯏꯕꯅꯦ ꯑꯗꯨ ꯃꯤ ꯍꯥꯠꯂꯦ ꯏꯁꯣꯔꯅ ꯍꯥꯏꯔꯒ ꯊꯥꯒꯠꯂꯒ ꯑꯩ ꯍꯔꯥꯎꯔꯦ ꯃꯤ ꯍꯥꯠꯂꯨꯔꯦ ꯃꯤ ꯃꯩꯇꯩ ꯈꯔ ꯍꯥꯠꯂꯨꯔꯦ ꯍꯥꯏꯔꯒ ꯃꯣꯏꯅ ꯏꯁꯣꯔꯅ ꯇꯥꯔꯝꯒꯗ꯭ꯔꯥ ꯑꯩ ꯏꯆꯥꯁꯦ ꯃꯤ ꯍꯥꯠꯂꯣ ꯍꯥꯏꯔꯦ ꯑꯩꯅ ꯍꯥꯠꯂꯣ ꯍꯥꯏꯈꯤꯕꯅꯤꯅ ꯏꯁꯣꯔꯅ ꯍꯥꯏꯔꯝꯒꯗ꯭ꯔꯥꯕ ꯏꯁꯣꯔꯅꯗꯤ ꯃꯤ ꯍꯥꯠꯀꯅꯣ ꯍꯥꯏꯕꯅꯦꯕ ꯃꯤ ꯍꯥꯠꯀꯅꯣ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯣꯏꯅ ꯃꯤ ꯍꯥꯠꯂꯒ ꯑꯗꯨꯃꯥꯏꯅ ꯂꯩꯕꯥꯛ ꯃꯨꯟꯒꯅꯤ ꯍꯥꯏꯕ ꯋꯥꯁꯤꯃꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯁꯣꯔꯅꯁꯨ ꯕꯣꯔ ꯄꯤꯔꯣꯏꯗꯕ ꯋꯥꯅꯦꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯃꯣꯏꯗ ꯃꯄꯨꯟꯁꯤꯗ ꯃꯄꯨꯟꯁꯤꯗꯁꯨ ꯑꯣꯏꯊꯣꯛꯑꯣꯏꯕ ꯐꯅꯌꯥꯝꯅ ꯃꯣꯏꯅ ꯐꯅꯌꯥꯝ ꯇꯧꯔꯁꯨꯕꯀꯣ ꯃꯄꯨꯟꯁꯤꯗ ꯃꯣꯏꯒꯤ ꯊꯕꯛꯇꯨꯅ
mayam changchalakpadagi awaba hendana ko ching serada lupa kunthra pirambada yankhai yauchale sini mayam waba haise ado khulaktana potange kathendana kanagi nongmana muk dharana ne haire nongmana muk lepu haire nongmana muk nong panbani mu haire nong panbadi chak cha da yade khangde chanabi de dum chanaba aduga laira badi dum henkalakpa migi chanabadi yawning basini ngasi nongmai wa haise lore natro ꯅꯣꯡꯃꯒꯤ ꯋꯥꯕꯨꯗꯤ ꯍꯥꯏꯈ꯭ꯔꯦꯀꯣ ꯑꯗꯣ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅꯗꯤ ꯀꯩ ꯍꯥꯏꯅꯤꯡꯉꯦ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯅꯤꯡꯉꯤ ꯑꯗꯨ ꯂꯣꯏꯅꯅꯤꯡꯉꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯏꯊꯛ ꯊꯣꯡꯕꯁꯤꯡꯅ ꯇꯧꯕꯤꯗ꯭ꯔꯕꯗ ꯁꯦꯝꯕꯤꯗ꯭ꯔꯕꯗ ꯑꯩꯈꯣꯏꯅ ꯐꯔꯪ ꯐꯪ ꯆꯣꯡꯕꯅꯤꯗꯅ ꯀꯣ ꯁꯤꯕ ꯉꯝꯗꯕꯅꯤꯅ ꯂꯩꯔꯤꯁꯤ ꯉꯥꯏ ꯑꯗꯨꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯄꯥꯜꯂꯝꯕ ꯁꯔꯀꯥꯔꯁꯦ ꯁꯤꯗ ꯀꯔꯤ ꯀꯔꯤ ꯄꯦꯟꯗꯕꯒꯗꯤ ꯂꯩ ꯄꯦꯟꯗꯕꯩ ꯋꯥꯗꯤ ꯃꯌꯥꯝ ꯍꯥꯏ ꯅꯣꯏꯅ ꯂꯥꯎꯅꯤꯡꯈꯩ ꯂꯥꯎꯖꯧ ꯑꯩꯈꯣꯏꯅ ꯂꯦꯡꯗꯧꯕ ꯑꯩꯈꯣꯏꯅ ꯂꯦꯡꯗ꯭ꯔ ꯂꯣꯏꯔꯦꯅ ꯇꯨꯃꯤꯟ ꯂꯩꯊꯣꯛꯈ꯭ꯔꯦ ꯀꯔꯤ ꯎꯄꯥꯏ ꯂꯩꯔꯤ ꯁꯤꯗꯩꯗ ꯍꯥ ꯑꯩꯈꯣꯏꯅ ꯂꯩꯕꯕꯨ ꯀꯔꯤ ꯂꯩꯅꯤ ꯏꯊꯛ ꯊꯣꯡꯕ ꯃꯣꯏꯅ ꯅꯣꯏꯅ ꯉꯥꯡꯅꯤꯡꯈꯩ ꯉꯥꯡꯉꯨ ꯅꯊꯧ ꯂꯩꯇꯕꯩꯅꯤ ꯅꯣꯏꯅ ꯉꯥꯡꯖꯔꯤꯗꯣ ꯑꯗꯨꯅ ꯇꯧꯗꯧꯕ ꯑꯩꯈꯣꯏꯅ ꯂꯦꯡꯕꯤꯗ꯭ꯔ ꯂꯣꯏꯔꯦꯅ ꯃꯣꯏꯗꯤ ꯂꯣꯏ ꯂꯩꯈ꯭ꯔꯦ ꯀꯔꯤ ꯎꯄꯥꯏ ꯂꯩꯔꯤ ꯅꯠꯇ꯭ꯔꯥ ꯉꯥꯡꯅꯤꯡꯈꯩ ꯉꯥꯡꯉꯨ ꯊꯕꯛ ꯂꯩꯇꯕꯩ ꯆꯠꯆꯔꯤꯃꯤ ꯊꯕꯛ ꯂꯩꯇꯕꯩ ꯉꯥꯡꯖꯔꯤꯃꯤ ꯂꯣꯏ ꯇꯧꯖ ꯁꯥꯔꯤꯗꯣ ꯑꯩꯈꯣꯏꯗꯤ ꯂꯧꯕ ꯌꯥꯕ ꯂꯧꯍꯧꯔꯦ ꯑꯩꯈꯣꯏꯗꯤ ꯑꯣꯏꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯗꯤ ꯂꯧꯁꯜꯂꯦ ꯉꯥꯡꯅꯤꯡꯈꯩ ꯉꯥꯡꯉꯨ ꯍꯥꯏꯔ ꯂꯩꯊꯣꯛꯈ꯭ꯔꯦ ꯃꯣꯏꯗꯤ ꯑꯩꯈꯣꯏꯅ ꯋꯥꯕ ꯍꯦꯜꯂꯦ ꯑꯗꯨ ꯀꯔꯤ ꯎꯄꯥꯏ ꯂꯩꯅꯤ ꯋꯥꯕꯁꯦ ꯄ꯭ꯔꯖꯥꯅ ꯑꯗꯨꯝ ꯋꯥꯏ ꯑꯗꯨꯒ ꯂꯨꯆꯤꯡꯕꯁꯤꯡꯗꯤ ꯑꯗꯨꯝ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯁꯤꯡꯗꯤ ꯑꯗꯨꯝ ꯃꯣꯏ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯁꯤꯅꯦ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯁꯤꯅꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯦꯜꯂꯤꯁꯦ ꯅꯨꯡꯉꯥꯏꯅ ꯌꯦꯡꯖꯁꯅꯨ ꯃꯣꯏꯅ ꯎꯔꯨꯝꯗ ꯐꯤꯖ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯅꯨꯡꯁꯥꯗ ꯑꯗꯨꯝ ꯈꯥꯡꯉꯒ ꯂꯩꯅꯤ ꯅꯣꯏꯁꯨ ꯂꯥꯛꯅꯕ ꯌꯥꯕ ꯂꯥꯛꯅꯧ ꯈꯥꯡꯕ ꯌꯥꯕ ꯈꯥꯡꯒꯦ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯀꯣ ꯃꯣꯏꯗꯤ ꯇꯦꯂꯪꯀꯥꯅꯤ ꯀꯩꯅꯣ ꯇꯦꯂꯪꯀꯥꯅꯦꯗꯤ ꯃꯣꯏꯗ ꯈꯨꯖꯤ ꯂꯣꯏ ꯂꯩ ꯋꯥꯡꯍꯟꯒꯦ ꯃꯣꯏ ꯈꯨꯠꯇ ꯂꯩ ꯅꯦꯝꯍꯟꯒꯦ ꯃꯣꯏ ꯈꯨꯠꯇ ꯂꯩ ꯑꯗꯨꯝ ꯈꯪꯗꯅ ꯂꯩꯔꯕꯁꯤꯗ ꯀꯔꯤ ꯑꯣꯏꯔꯨꯗꯣꯏꯅꯣ ꯁꯤꯅꯤ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯅꯪ ꯑꯗꯨꯝ ꯆꯠꯈꯣ ꯆꯣ ꯀꯨꯀꯤꯅ ꯐꯥꯈꯤꯅꯤ ꯆꯣ ꯆꯠꯂꯣ ꯅꯪ ꯑꯗꯨꯝ ꯆꯠꯈꯣ ꯆꯠꯂꯣ ꯅꯣꯏ ꯅꯪ ꯑꯗꯨꯝ ꯆꯠꯈꯣ ꯆꯣ ꯀꯨꯀꯤꯅ ꯐꯥꯈꯤꯅꯤ ꯑꯁꯤ ꯆꯠꯂꯤ ꯑꯉꯥꯡꯁꯤꯡꯁꯦ ꯄꯥꯎ ꯌꯥꯝ ꯂꯧꯋꯦꯅꯅꯦꯀꯣ ꯀꯨꯀꯤꯅ ꯑꯗꯨꯝ ꯐꯥꯕꯤꯈꯤꯅꯤ ꯆꯣ ꯅꯣꯏ ꯑꯗꯨꯝ ꯅꯨꯡꯁꯤ ꯆꯣ ꯑꯩꯈꯣꯏ ꯂꯣꯏ ꯁꯤꯈ꯭ꯔꯒꯅꯦꯀꯣ ꯃꯣꯏꯒꯤ ꯃꯔꯟ ꯃꯊꯨꯝ ꯃꯌꯥꯝꯗꯨꯒꯅꯦ ꯃꯣꯏ ꯈꯛꯇ ꯃꯔꯥꯏꯅ ꯍꯤꯡꯖꯍꯧꯔꯅꯤ ꯀꯣ ꯀꯥꯡꯁꯤ ꯈꯨꯡꯉꯁꯨ ꯃꯤ ꯊꯣꯛꯂꯛꯑꯔꯣꯏ ꯄꯩꯁꯥ ꯃꯌꯥꯝꯗꯨꯒ ꯀꯣꯜꯂ ꯃꯥꯏ ꯂꯩꯖꯅꯤ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯆꯣ ꯌꯥꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯦ ꯁꯨꯛꯂꯦꯞ ꯂꯦꯞꯇꯦꯀꯣ ꯀꯌꯥꯝ ꯀꯨꯏꯅ ꯇꯧꯈꯤꯅꯦꯅ ꯈꯜꯂꯦ ꯈꯪꯗꯦꯗ ꯏꯕꯦꯝꯃ ꯂꯣꯏꯁꯜꯂꯣ ꯍꯥꯏꯕꯨ ꯂꯣꯏꯁꯨꯡꯂꯣꯏ ꯂꯣꯏꯁꯟꯗꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯃꯃꯨꯛ ꯍꯥꯏꯖꯜꯂꯛ ꯑꯃꯃꯨꯛ ꯍꯥꯏꯖꯜꯂꯛ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯀꯨꯀꯤꯅ ꯐꯕꯁꯨ ꯐꯠꯇꯦ ꯃꯩꯇꯩꯅ ꯐꯕꯁꯨ ꯐꯠꯇꯦ ꯍꯤꯗꯥꯟꯅ ꯂꯩꯔꯦ ꯑꯗꯨ ꯀꯔꯤ ꯍꯥꯏꯅꯤ ꯑꯗꯣ ꯋꯥꯕꯗꯤ ꯂꯥꯏꯔꯕ ꯄ꯭ꯔꯖꯥꯗꯅ ꯍꯦꯟꯅ ꯋꯥꯏꯑꯦꯕꯀꯣ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯗꯤ ꯂꯣꯏ ꯋꯥꯔꯤꯅꯤ ꯕꯖꯥꯔꯗꯤ ꯂꯣꯏ ꯋꯥꯔꯤꯅꯦꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯕ ꯊꯣꯛꯂꯛꯄ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯒꯤ ꯂꯥꯟꯅꯦꯅ ꯑꯃꯨꯛ ꯇꯧꯔꯦ ꯑꯗꯒꯤ ꯊꯣꯛꯇ꯭ꯔꯦ ꯀꯔꯤ ꯆꯥꯅꯤ ꯆꯔꯥ ꯇꯥꯟꯕ ꯑꯩꯈꯣꯏꯗꯤ ꯏꯆꯥ ꯏꯁꯨ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯤꯕꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯉꯥ ꯊꯨꯝ ꯄꯨꯔꯤꯕꯅꯤ ꯆꯦꯡꯕ ꯋꯥꯗꯁꯨ ꯀꯣ ꯑꯗꯨ ꯃꯉꯥꯏ ꯀꯔꯤ ꯍꯥꯏꯌꯨ ꯑꯕꯣ ꯊꯥꯏꯅꯗꯤꯅꯦ ꯁꯨꯝ ꯑꯕꯣꯏ ꯍꯣꯏ ꯅꯨꯡꯉꯥꯏꯕꯒꯤ ꯅꯠꯇꯅꯅꯦꯀꯣ ꯊꯥꯏꯅꯗꯤ ꯑꯩꯈꯣꯏ ꯄꯤꯌꯥꯔ ꯂꯥꯛꯑꯦꯒ ꯍꯥꯏꯇꯥꯔꯗꯤ ꯃꯤꯁꯦ ꯌꯥꯝ ꯀꯤꯅꯔꯝꯃꯤꯀꯣ ꯑꯉꯥꯡꯉꯩ ꯃꯄꯥꯟ ꯊꯣꯛꯄ ꯀꯥꯁꯦ ꯂꯣꯏ ꯆꯦꯟꯊꯣꯛ ꯌꯦꯡꯅꯔꯦꯕ ꯄꯤꯌꯥ ꯂꯥꯛꯑꯦ ꯁꯤꯕꯥꯏ ꯂꯥꯛꯑꯦ ꯍꯥꯏꯗꯤ ꯂꯣꯏꯅ ꯀꯤꯗꯅ ꯂꯣꯠꯅꯔꯝꯃꯦꯕ ꯍꯧꯖꯤꯛꯇꯤ ꯁꯤꯕꯥꯏ ꯂꯥꯛꯑꯦꯗꯤ ꯂꯣꯏ ꯆꯦꯟꯊꯣꯛ ꯌꯦꯡꯅꯔꯦ ꯀꯔꯤ ꯏꯔꯥꯡ ꯀꯧꯔꯤꯁꯦ ꯐꯠꯇꯕ ꯏꯔꯥꯡ ꯃꯤ ꯐꯠꯇꯕ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯃꯇꯝꯁꯤꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯊꯥꯖꯕꯁꯦ ꯀꯅꯥꯝ ꯊꯝꯕ ꯌꯥꯗ꯭ꯔꯦꯕ ꯊꯝ ꯌꯥꯗꯦ ꯀꯅꯥꯃꯠꯇ ꯊꯝꯕ ꯌꯥꯗꯦ ꯍꯧꯖꯤꯛ ꯃꯤꯁꯤꯃ ꯐꯩ ꯃꯤꯁꯤꯃ ꯐꯠꯇꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯊꯣꯛꯂꯛꯄꯅꯤ ꯁꯤꯗꯅꯕꯅ ꯑꯗꯨꯝ ꯈꯔ ꯆꯔꯥ ꯇꯥꯟꯊꯣꯛꯂꯛꯄꯅꯦꯕ ꯑꯩꯈꯣꯏꯁꯨ ꯀꯩꯊꯦꯜ ꯃꯔꯨꯞ ꯈꯔ ꯌꯥꯎꯁꯟ ꯀꯣ ꯑꯗꯨ ꯇꯧꯔꯒ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯏꯆꯥ ꯏꯁꯨ ꯊꯥꯛꯅꯕ ꯊꯣꯛꯆꯔꯛꯄꯅꯦꯕ ꯑꯗꯨ ꯀꯔꯤ ꯁꯤꯠꯇꯒꯅ ꯃꯪꯕ ꯁꯤꯠꯂꯒꯅ ꯍꯔꯥꯎꯕ ꯀꯔꯤ ꯁꯤ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦꯕ ꯄ꯭ꯔꯖꯥꯁꯦ ꯋꯥꯗꯕ ꯅꯠꯇꯦ ꯂꯣꯏ ꯋꯥꯔꯤꯃꯤ ꯑꯩꯗ ꯅꯠꯇꯦ ꯃꯤ ꯂꯣꯏ ꯋꯥꯔꯤꯃꯤ ꯑꯩꯈꯣꯏ ꯃ꯭ꯌꯨꯖꯤꯛꯇ ꯇꯣꯡꯉꯤꯕ ꯃꯃꯥꯁꯦ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯥꯏꯃꯤꯡꯗꯣ ꯂꯧꯖꯒꯦ ꯃꯃꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯉꯁꯤꯁꯤꯕꯣ ꯉꯁꯤꯁꯦ ꯏꯔꯣꯜꯂꯦ ꯏꯔꯣꯝꯕ ꯆꯥꯏꯌꯦ ꯀꯩ ꯂꯝ ꯌꯧꯕꯤꯗꯣꯏꯅꯣ ꯃꯃꯥꯁꯦ ꯆꯔꯥꯡꯄꯥꯠ ꯆꯔꯥꯛꯄꯥꯠ ꯌꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯃꯥ ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯅꯤꯄꯨꯔꯁꯦ ꯂꯩꯕ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯦ ꯃꯆꯤ ꯃꯆꯤꯒꯕꯨꯗꯤ ꯂꯣꯏꯅ ꯅꯨꯡꯉꯥꯏꯅꯤꯀꯣ ꯑꯗꯣ ꯏꯔꯥꯡ ꯑꯃ ꯂꯩꯈꯤꯕꯅꯤꯅ ꯃꯌꯨꯝ ꯊꯥꯗꯣꯛꯑꯒ ꯀꯩꯝꯇꯁꯨ ꯃꯌꯥꯝ ꯂꯩꯔꯤꯀꯣ ꯑꯗꯣ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯤ ꯃꯄꯨꯡ ꯐꯥꯅꯗꯤ ꯌꯧꯔꯛꯇ꯭ꯔꯤ ꯍꯥꯏꯕ ꯈꯟꯕ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯩꯔꯤꯕꯀꯣ ꯑꯗꯣ ꯁꯤꯗꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯅꯦꯝꯊꯔꯛꯑꯒ ꯃꯈꯣꯏꯁꯨ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕ ꯀꯩꯗꯧꯕ ꯑꯃ ꯇꯧꯕꯗ
ꯃꯄꯨꯡ ꯐꯥꯅ ꯂꯩꯕꯗꯣ ꯄꯨꯔꯛꯄ ꯉꯝꯅꯅꯕꯅ ꯑꯗꯨꯃꯥꯏꯅ ꯈꯟꯕꯗꯤ ꯈꯜꯂꯦ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯍꯟꯖꯟꯕ ꯉꯝꯅꯕꯗ ꯑꯝꯇꯪꯗꯤ ꯍꯣꯠꯅꯃꯤꯟꯅꯅꯕꯅ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝꯅ ꯃꯊꯛ ꯊꯣꯡꯕ ꯃꯌꯥꯝꯗꯀꯣ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯒꯦ ꯁꯤꯃꯗ ꯑꯗꯣ ꯃꯥ ꯍꯧꯖꯤꯛꯁꯦ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛꯁꯦ ꯄ꯭ꯔꯦꯁꯤꯗꯦꯟꯁ ꯔꯨꯜ ꯊꯝꯃꯤꯅꯤꯀꯣ ꯑꯗꯣ ꯄ꯭ꯔꯦꯁꯤꯗꯦꯟꯁ ꯔꯨꯜ ꯊꯝꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯦ ꯈꯤꯇꯪ ꯅꯦꯝꯊꯩꯅ ꯈꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯃꯥꯡꯒꯤ ꯁꯔꯀꯥꯔ ꯂꯩꯔꯤꯀꯥꯟ ꯃꯇꯝꯗꯣ ꯑꯗꯨꯗꯅ ꯐꯩꯅ ꯈꯟꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕ ꯐꯕ ꯍꯥꯏꯁꯦ ꯀꯩꯅꯣ ꯇꯧꯕꯅꯤꯗ ꯃꯣꯏꯁꯦ ꯊꯝꯕꯁꯤꯅ ꯑꯩꯈꯣꯏꯅ ꯃꯣꯏ ꯁꯤꯃ ꯂꯩꯍꯦ ꯍꯥꯏꯕꯒꯤ ꯔꯨꯜ ꯑꯃꯒꯤ ꯃꯈꯥ ꯄꯣꯟꯅꯀꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯃꯌꯥꯝꯅ ꯏꯔꯥꯡꯁꯦ ꯇꯧꯅꯗꯕꯒꯤ ꯋꯥꯅꯦꯕꯀꯣ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯑꯃ ꯑꯍꯥꯟꯕꯒꯤꯁꯨ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯌꯥꯗꯦ ꯍꯥꯏꯕꯗꯨꯃꯇꯪ ꯀꯩꯒꯨꯝꯕ ꯑꯃ ꯃꯣꯏꯅ ꯊꯝꯃꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤꯁꯨ ꯍꯥꯏꯕ ꯑꯃꯇꯪ ꯃꯣꯏꯅ ꯇꯧꯕꯤꯔꯝꯃꯒꯗꯤ ꯏꯔꯥꯡꯁꯦ ꯑꯗꯨꯝ ꯐꯖꯅ ꯅꯦꯝꯊꯕ ꯌꯥꯕ ꯑꯗꯩ ꯍꯧꯖꯤꯛꯀꯤꯁꯨ ꯁꯨꯃꯥꯏꯅ ꯅꯦꯝꯊꯩ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕ ꯌꯥꯕꯒꯤꯗꯤ ꯂꯩꯌꯦꯕꯀꯣ ꯍꯣꯏ ꯈꯔꯗꯤ ꯅꯦꯝꯊꯩ ꯍꯥꯏꯕ ꯇꯥꯔꯦ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯔꯨꯜ ꯑꯃ ꯂꯥꯛꯏꯕꯅꯤꯅ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯤꯗ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯖꯅꯤꯡꯒꯗ ꯈꯔꯕꯨꯗꯤ ꯅꯦꯝꯊꯕ ꯑꯣꯏꯅ ꯈꯔꯕꯨꯗꯤ ꯅꯦꯝꯊꯕ ꯃꯥꯜꯂꯦꯕꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯄꯨꯔꯥ ꯑꯣꯏꯅ ꯏꯔꯥꯡꯁꯦ ꯅꯦꯝꯈꯤꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯤꯗꯤ ꯌꯥꯝ ꯊꯨꯅ ꯑꯣꯏꯔꯛꯀꯅꯤꯅ ꯊꯥꯖꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯝ ꯇꯞꯈꯤꯅꯤ ꯍꯥꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯑꯗꯣ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯁꯦ ꯇꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯄꯥꯏꯔꯤꯕ ꯁꯨꯃꯥꯏꯅꯀꯣ ꯐꯖꯅ ꯇꯧꯕꯤꯔꯛ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯐꯒꯗ꯭ꯔꯥ ꯑꯊꯨꯕꯗ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯕꯤꯅꯕꯅ ꯍꯥꯏꯔꯒ ꯁꯤꯃ ꯂꯥꯛꯇ꯭ꯔꯤꯉꯩꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯔꯨꯜꯁꯦ ꯊꯝꯃꯒ ꯅꯦꯝꯕꯅꯤ ꯍꯥꯏꯕꯁꯤꯃꯛꯇꯤ ꯄꯥꯝꯖꯗꯦꯕꯀꯣ ꯑꯗꯨꯅ ꯑꯊꯨꯕꯗ ꯂꯥꯛꯄꯤꯅꯕꯅ ꯁꯤꯃꯇꯪ ꯍꯥꯏꯒꯦ ꯈꯟꯖꯩ Thank you so much. Pabong, yung sa nagkahalo, pabong, at wari sa nabiyak at siya. Kali. At wari sa nasi. Pabong, hindi, Manipur sa irang yung kali ko. Ang irang kan ba siya? So, lay ba da? Kamay ito eh, nung ari bra, ikaw si ko kamay ito rin mo. Lalibro ngai ba si pau ida ba dadi awai ko. Ada ꯑꯩꯈꯣꯏꯒꯤ ꯁꯨꯔꯒ ꯆꯠꯂꯒ ꯑꯗꯨꯝ ꯆꯥꯔ ꯂꯩꯔꯤꯁꯤꯅ ꯊꯥꯔꯒ ꯑꯗꯨꯝ ꯂꯩꯔꯤꯁꯤ ꯃꯉꯥꯏ ꯀꯩ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯏꯔꯥꯡꯁꯦ ꯅꯦꯝꯁꯨ ꯅꯦꯝꯊꯔꯛꯇꯦꯀꯣ ꯑꯗꯣ ꯄ꯭ꯔꯦꯁꯤꯗꯦꯟꯁ ꯔꯨꯜꯗꯤ ꯊꯝꯃꯦ ꯍꯥꯏꯔꯦ ꯄ꯭ꯔꯦꯁꯤꯗꯦꯟꯁ ꯔꯨꯜ ꯊꯝꯕꯁꯦ ꯄꯥꯕꯨꯡꯒꯤ ꯋꯥꯈꯜꯂꯣꯟꯗ ꯐꯩꯅ ꯈꯟꯕ꯭ꯔꯥ ꯏꯔꯥꯡ ꯂꯥꯛꯁꯤꯟꯕ ꯉꯝꯅꯤꯅ ꯈꯟꯕꯤꯕ꯭ꯔꯥ ꯂꯥꯛꯁꯟꯕꯁꯤ ꯃꯀꯣꯛ ꯐꯠꯇꯕꯅꯤꯅ ꯐꯔꯣꯏꯗꯕ ꯃꯁꯤ ꯈꯕꯔꯗ ꯁꯨꯝ ꯄꯥꯕꯗ ꯍꯥꯏꯕ ꯃꯥꯅ ꯇꯧꯔꯤꯗꯨꯅ ꯇꯧꯅꯨ ꯅꯣꯏ ꯇꯧꯅꯨ ꯍꯥꯏꯕꯒꯤ ꯋꯥ ꯂꯩꯇꯕꯅꯤꯅ ꯍꯥꯏꯕ ꯑꯅꯤꯃꯛꯁꯨ ꯇꯧꯕꯤꯒꯅꯨ ꯃꯁꯤ ꯏꯪꯅ ꯄꯥꯟꯁꯦ ꯍꯥꯏꯕꯒꯤ ꯃꯉꯣꯟꯗ ꯑꯁꯥ ꯂꯩꯇꯦ ꯃꯥꯒꯤ ꯑꯩꯅ ꯈꯟꯖꯕꯗ ꯍꯥꯏꯕ ꯃꯥꯒꯤ ꯋꯥꯈꯜ ꯑꯃ ꯇꯣꯉꯥꯟꯕ ꯑꯃ ꯂꯩꯌꯦ ꯃꯥ ꯌꯥꯗꯦ ꯍꯥꯏꯔꯒ ꯇꯧꯊꯣꯛꯄꯒꯤ ꯐꯤꯕꯝꯗꯨ ꯂꯩ ꯑꯃꯅ ꯌꯥꯗꯦ ꯍꯥꯏꯔꯒ ꯇꯧꯕ ꯌꯥꯗꯦ ꯅꯣꯏ ꯍꯥꯏꯕꯒꯤ ꯑꯦꯛꯁꯟ ꯑꯃꯉꯣꯟꯗ ꯂꯩꯇꯕꯅꯤꯅ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ ꯑꯦꯛꯁꯟ ꯂꯧꯈꯠꯄꯁꯦ ꯋꯥꯠꯂꯦꯕꯀꯣ ꯋꯥꯠꯂꯦ ꯍꯥꯏꯕ ꯑꯗꯨꯅ ꯏꯔꯥꯡꯁꯦ ꯌꯥꯝ ꯊꯨꯅ ꯅꯦꯝꯊꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯁꯥꯗꯤ ꯂꯩꯇꯦꯅ ꯈꯟꯗꯣꯏꯔꯥ ꯄꯥꯕꯨꯡ ꯑꯩ ꯃꯁꯤ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯃꯥꯅ ꯈꯟꯊꯔꯀꯥꯟꯗ ꯃꯥꯅ ꯈꯟꯊꯕ ꯂꯣꯏꯔꯀꯥꯟꯗ ꯏꯪꯉꯛꯀꯅꯤ ꯍꯥꯏꯗꯤ ꯈꯜꯂꯤ ꯑꯗꯨꯒ ꯇꯁꯦꯡꯅ ꯋꯥꯗꯤ ꯊꯣꯛꯄ ꯑꯣꯏ ꯍꯥꯏꯕꯁꯦ ꯑꯩ ꯈꯜꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯄꯥꯕꯨꯡ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯃꯥ ꯋꯥꯔꯤ ꯉꯥꯛꯇꯪ ꯁꯥꯟꯅꯕ ꯌꯥꯒꯗ꯭ꯔꯣ ꯋꯥꯔꯤ ꯉꯥꯛꯇꯪ ꯁꯥꯟꯅꯕ ꯌꯥꯒꯗ꯭ꯔꯣ ꯁꯤꯗ ꯂꯥꯟ ꯇꯧꯁꯜꯂꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯂꯥꯟ ꯇꯧꯅꯤ ꯈꯪꯗꯕ ꯁꯨꯝ ꯂꯥꯟ ꯇꯧ ꯂꯩꯔꯕꯅꯤꯅ ꯃꯔꯛ ꯃꯔꯛꯇꯁꯨ ꯈꯔ ꯀꯣꯝꯊꯣꯔꯛꯄ ꯀꯧꯕꯅꯤꯅ ꯑꯩꯈꯣꯏꯅ ꯄꯣꯠꯁꯦ ꯑꯃꯨꯛ ꯂꯧꯁꯜꯂꯨꯔꯅꯤ ꯂꯐꯣꯏꯁꯦ ꯃꯌꯥꯝ ꯇꯤꯡꯗꯅ ꯂꯧꯔꯨꯔꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯕꯟ ꯇꯣꯛ ꯇꯧꯁꯟꯈ꯭ꯔꯅꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯑꯗꯩꯗꯤ ꯂꯐꯣꯏꯗꯨ ꯄꯨꯡꯃꯥꯡ ꯃꯥꯡꯉꯅꯤ ꯑꯗꯩ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯁꯦꯂꯨꯟꯕꯤꯃꯨꯛ ꯂꯧꯊꯔꯨꯔꯅꯤ ꯃꯤꯉꯣꯟꯗꯒꯤ ꯑꯗꯒꯤ ꯑꯃꯨꯛ ꯂꯧꯊꯔꯒ ꯑꯃꯨꯛ ꯐꯨꯒꯠꯀꯗ꯭ꯔꯥꯅ ꯑꯃꯨꯛ ꯌꯣꯜꯂꯨꯔꯅꯤ ꯑꯗꯒꯤ ꯑꯃꯨꯛ ꯕꯜ ꯑꯃꯨꯛ ꯇꯧꯁꯜꯂꯛꯑꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯄꯨꯊꯕꯗ ꯃꯤꯒꯤ ꯁꯦꯟꯅ ꯈ꯭ꯋꯥꯡ ꯀꯣꯏꯔꯦ ꯑꯩꯈꯣꯏ ꯁꯦꯂꯨꯟꯕꯤ ꯃꯌꯥꯝꯁꯤꯒꯤ ꯈꯨꯟꯕꯗ ꯁꯦꯂꯨꯟꯕꯤ ꯃꯌꯥꯝ ꯈꯨꯟꯕꯗ ꯃꯤꯒꯤꯗꯤ ꯄꯤꯗꯦ ꯑꯗꯨꯝ ꯄꯤꯕ ꯑꯗꯩ ꯌꯨꯝꯒꯤ ꯑꯔꯩꯕ ꯏꯆꯥꯗꯒꯤ ꯏꯃꯧꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯂꯧꯔ ꯑꯩꯈꯣꯏꯅ ꯕꯟꯗꯣꯞ ꯊꯝꯗꯣꯛꯇ ꯍꯣꯠꯅꯔꯦ ꯁꯨꯛꯄꯦꯟꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯦꯟꯈꯠꯄ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ ꯌꯥꯝ ꯋꯥꯔꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯁꯤꯅꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯩꯈꯣꯏ ꯋꯥꯏ ꯍꯥꯏꯐꯝ ꯇꯧꯕ ꯑꯃ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯄꯤ ꯑꯥꯔ ꯂꯥꯛꯑꯦꯀꯣ ꯍꯧꯖꯤꯛꯁꯦ ꯄꯤ ꯑꯥꯔ ꯂꯥꯛꯄꯁꯤꯗ ꯄ꯭ꯔꯖꯥꯁꯤꯡꯅ ꯈꯤꯇꯪ ꯍꯣꯞ ꯂꯩꯔꯝꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯁꯥ ꯎꯔꯝꯕꯁꯦ ꯄ꯭ꯔꯣꯁꯦꯁ ꯔꯨꯜ ꯂꯥꯛꯇꯥꯔꯒꯗꯤ ꯏꯔꯥꯡꯁꯦ ꯈꯤꯇꯪ ꯅꯦꯝꯊꯔꯛꯄ ꯉꯝꯒꯗ꯭ꯔꯥ ꯁꯦꯟꯇꯔꯅ ꯀꯨꯀꯤꯁꯤꯡꯁꯦ ꯈꯤꯇꯪ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯒꯗ꯭ꯔꯥꯅ ꯈꯜꯂꯝꯕꯅꯦꯕ ꯑꯗꯣ ꯄꯤ ꯑꯥꯔ ꯂꯥꯛꯑ ꯃꯇꯨꯡꯗꯅꯦꯕ ꯑꯩꯈꯣꯏ ꯃꯤ ꯃꯥꯡꯕ ꯈꯣꯠꯄ ꯑꯗꯨꯝ ꯇꯧꯔꯤꯕ ꯏꯔꯥꯡꯁꯦ ꯑꯗꯨꯝ ꯅꯦꯝꯗ꯭ꯔꯤꯕꯀꯣ ꯁꯤ ꯃꯇꯥꯡꯗꯗꯤ ꯄꯤ ꯑꯥꯔ ꯂꯥꯛꯏꯁꯦ ꯂꯥꯛꯄꯁꯤꯅ ꯐꯔꯤꯕ꯭ꯔꯥ ꯃꯃꯥꯡꯒꯤ ꯁꯔꯀꯥꯔ ꯂꯩꯔꯝꯃꯤꯗꯨꯅ ꯐꯩꯅ ꯈꯟꯕ ꯃꯁꯨ ꯁꯨꯝ ꯄꯤ ꯑꯥꯔ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯐꯒꯅꯤ ꯈꯣꯠꯀꯅꯤꯅ ꯑꯩꯈꯣꯏꯅ ꯈꯜꯂꯝꯕꯁꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩꯇ꯭ꯔꯦ ꯃꯤ ꯃꯥꯡꯕꯁꯨ ꯁꯨꯝ ꯍꯦꯟꯖꯜꯂꯛꯑꯦ ꯃꯣꯏ ꯂꯥꯛꯑꯒꯁꯨ ꯑꯗꯩ ꯀꯨꯀꯤꯅꯁꯨ ꯁꯨꯝ ꯍꯦꯟꯖꯜꯂꯛꯑꯦ ꯀꯨꯀꯤꯗꯗꯤ ꯀꯩꯝ ꯇꯧꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯑꯋꯥꯕ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯃꯃꯥꯡꯒꯤ ꯁꯔꯀꯥꯔꯗꯨ ꯇꯧꯔꯒꯅꯦ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯇꯧꯕꯅ ꯐꯒꯗ꯭ꯔꯥꯅ ꯈꯜꯂꯦꯕ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯁꯤꯗ ꯅꯍꯥ ꯑꯌꯥꯝꯕꯁꯨ ꯂꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯩꯈꯣꯏ ꯁꯥꯔ ꯕꯤꯔꯦꯟꯒꯤ
ꯁꯥꯔ ꯕꯤꯔꯦꯟꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯗ꯭ꯔꯛꯀꯤ ꯃꯇꯥꯡꯗꯒꯤꯁꯨ ꯇꯧꯈꯤꯕꯅꯤꯅ ꯏꯆꯥ ꯏꯁꯨ ꯋꯣꯛꯇꯕ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯇꯤ ꯑꯌꯥꯝꯕꯅ ꯂꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯦꯕ ꯑꯩꯈꯣꯏꯗꯤ ꯑꯃꯔꯣꯝꯗ ꯕꯤꯔꯦꯟꯁꯦ ꯐꯩꯌꯦꯅ ꯈꯜꯂꯤ ꯍꯥꯏꯕꯗꯤ ꯏꯆꯥ ꯏꯁꯨ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯛꯄꯅꯤꯅ ꯃꯃꯥꯡꯒꯤꯗꯗꯤ ꯍꯣꯏ ꯇꯧꯕꯕꯨꯗꯤ ꯇꯧꯏ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯅꯤꯁꯥ ꯄꯨꯁꯥꯒꯤ ꯃꯇꯥꯡꯁꯤꯗꯤ ꯀꯅꯥꯝꯇ ꯁꯨꯃꯥꯏꯅ ꯍꯟꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯗꯦꯕ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯌꯦꯡꯁꯤꯜꯂꯕꯅꯤꯅ ꯏꯆꯥꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯂꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯦꯕ ꯑꯩꯈꯣꯏꯗꯤ ꯏꯆꯥ ꯋꯣꯛꯇꯕ ꯐꯠꯇꯕ ꯌꯥꯎꯕꯅꯤꯅ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯆꯥꯒꯤ ꯋꯥꯈꯜꯒꯤ ꯍꯥꯏꯔꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯕꯨ ꯂꯥꯟꯁꯤꯒꯤ ꯈꯜꯂꯨꯔꯒꯗꯤ ꯑꯩꯈꯣꯏꯅ ꯋꯥꯖꯕ ꯁꯤꯅꯤ ꯂꯩꯔꯤꯁꯦ ꯃꯥ ꯍꯥꯏꯗꯤ ꯄꯤꯌꯥꯔ ꯂꯩꯔꯤꯀꯣ ꯁꯤꯁꯦ ꯑꯗꯣ ꯑꯊꯨꯕꯗ ꯑꯩꯈꯣꯏꯒꯤꯁꯨ ꯂꯩꯕ ꯂꯝꯗꯝꯁꯤꯒꯤꯁꯨ ꯍꯥꯏꯇꯥꯔꯦꯅꯦ ꯇꯪ ꯇꯥꯕ ꯑꯩꯈꯣꯏꯒꯤꯁꯨ ꯋꯥꯀꯠꯐꯝ ꯑꯃ ꯂꯩꯒꯗꯕ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯌꯥꯝ ꯊꯨꯅ ꯁꯦꯝꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯤ ꯂꯩꯕꯤꯕ꯭ꯔꯥ ꯂꯩ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯨ ꯋꯥꯔꯕꯅꯤꯅ ꯑꯩꯈꯣꯏꯕꯨ ꯏꯄꯥ ꯏꯃꯥ ꯁꯛꯇꯅ ꯑꯃꯇꯪꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯊꯝꯅꯤꯡꯉꯤ ꯑꯃꯐꯥꯎ ꯂꯩꯇꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦꯕ ꯋꯥꯀꯠꯐꯝꯁꯨ ꯂꯩꯇꯦ ꯑꯃꯁꯨ ꯇꯧꯗꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯋꯥꯗ꯭ꯔꯥ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯊꯝꯍꯟꯅꯤꯡꯉꯦꯕ ꯑꯃꯗꯤ ꯑꯗꯨ ꯑꯄꯥꯝꯕꯗꯨ ꯂꯩ ꯅꯨꯡꯉꯥꯏꯖꯩ ꯑꯃ ꯌꯥꯝ ꯐꯖꯅꯁꯨ ꯍꯥꯏꯕꯤꯔꯛꯑꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯍꯥꯏꯗꯤ ꯄꯣꯠꯁꯤꯠꯀꯥꯁꯦ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯨ ꯑꯗꯨꯝ ꯀꯟꯕꯅꯤꯅ ꯄꯣꯠꯁꯤꯠꯁꯦ ꯅꯍꯥꯟꯋꯥꯏ ꯀꯣꯔꯣꯅꯥ ꯑꯗꯒꯤ ꯂꯥꯟ ꯅꯨꯡ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯌꯣꯜꯂꯝꯕ ꯄꯣꯠꯌꯣꯟꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯌꯣꯜꯂꯤꯁꯤꯒꯗꯤ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯔꯦ ꯑꯗꯨꯅ ꯌꯣꯟꯗ ꯌꯥꯗꯕꯒꯤ ꯐꯝꯃꯨꯕꯒꯤ ꯂꯦꯞꯄ ꯌꯥꯗꯦꯅ ꯈꯔ ꯁꯨꯝ ꯇꯧꯕꯗ ꯉꯥꯏꯔꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔ ꯃꯇꯨꯡꯗ ꯄꯤꯌꯥꯔ ꯂꯥꯛꯄꯁꯤꯒ ꯃꯃꯥꯡꯗ ꯒꯚꯔꯟꯃꯦꯟꯠ ꯄꯥꯜꯂꯤꯉꯩꯒꯤꯗꯨꯒ ꯈꯦꯠꯅꯕꯗꯤ ꯀꯃꯥꯏꯅ ꯎꯕꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕꯁꯤꯅ ꯐꯩꯅ ꯈꯟꯕꯤꯕ꯭ꯔꯥ ꯃꯃꯥꯡꯗ ꯒꯚꯔꯟꯃꯦꯟꯠ ꯄꯥꯜꯂꯤꯀꯥꯟꯒꯤ ꯂꯩꯔꯝꯕ ꯐꯤꯕꯝꯗꯨꯅ ꯍꯦꯟꯅ ꯐꯩꯅ ꯈꯟꯕꯤꯕ꯭ꯔꯥ ꯀꯃꯥꯏ ꯑꯗꯨꯕꯨꯗꯤ ꯃꯃꯥꯡꯉꯩꯗ ꯂꯩꯔꯝꯕ ꯒꯣꯔꯃꯦꯟ ꯂꯩꯔꯝꯕ ꯐꯤꯕꯝꯗꯨꯅꯕꯨꯗꯤ ꯃꯀꯣꯛ ꯃꯔꯨ ꯄꯥꯟꯕ ꯍꯥꯏꯕꯗꯨꯃ ꯈꯔ ꯂꯩꯔꯤꯕꯅꯤꯅ ꯄ꯭ꯔꯖꯥꯒꯤ ꯀꯔꯤꯒꯨꯝꯕꯤ ꯊꯣꯛꯑꯣ ꯈꯣꯠꯂꯣ ꯍꯥꯏꯐꯝ ꯈꯣꯠꯐꯝ ꯂꯩꯗꯅ ꯈꯤꯇꯪ ꯎꯄꯥꯏꯗꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯅꯥꯗ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯑꯗꯨꯝ ꯀꯩꯅꯣꯝ ꯇꯧ ꯇꯥꯔꯒꯁꯨ ꯑꯇꯇꯥꯏ ꯑꯗꯨꯝ ꯇꯥꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯄꯁꯦ ꯐꯤꯕꯝꯗ ꯂꯩꯗꯣꯏꯅꯤ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯉꯁꯤꯁꯦ ꯁꯤꯁꯦ ꯍꯋꯥꯏ ꯊꯣꯡꯕ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯔꯦ ꯍꯧꯖꯤꯛꯀꯥꯟꯁꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯥꯂꯦꯟ ꯆꯪꯉꯛꯄꯁꯦ ꯄꯣꯠ ꯌꯣꯟꯕ ꯈꯣꯠꯄꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯌꯣꯟꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯀꯩꯅꯣꯗꯤ ꯋꯥꯕꯗꯤ ꯀꯌꯥ ꯋꯥꯗꯦ ꯑꯗꯨꯒ ꯄꯣꯌꯣꯟꯕ ꯍꯧꯖꯤꯛ ꯆꯩꯔꯥꯎ ꯃꯌꯥꯅ ꯈꯔꯗꯤ ꯁꯤꯠꯂꯤ ꯑꯣ ꯊꯥꯏꯅꯒ ꯍꯥꯏꯔꯗꯤ ꯍꯧꯖꯤꯛꯁꯦ ꯈꯤꯇꯪ ꯆꯩꯔꯥꯎ ꯃꯌꯥ ꯑꯣꯏꯔꯛꯄꯒꯤ ꯄꯣꯠꯁꯤꯠꯇꯤ ꯈꯤꯇꯪ ꯐꯩꯌꯦꯕꯀꯣ ꯉꯝꯒꯗ꯭ꯔꯥ ꯈꯜꯂꯤ ꯕꯤꯔꯦꯟ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯉꯝꯒꯗ꯭ꯔꯥ ꯈꯜꯂꯤ ꯑꯗꯨꯁꯨ ꯉꯝꯗ꯭ꯔꯦ ꯄꯤꯌꯥꯔꯅꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯔꯣꯏꯕꯁꯦ ꯀꯔꯤ ꯑꯁꯥ ꯂꯩꯔꯤꯒꯦ ꯈꯪꯗꯦ ꯑꯁꯥꯁꯦ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯆꯠꯅꯕꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯊꯥꯏꯅꯒꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯗꯤ ꯑꯔꯣꯏꯕꯗ ꯏꯁꯣꯔꯗ ꯁꯤꯟꯅꯕꯩ ꯃꯑꯣꯡꯗ ꯍꯥꯏꯗꯤ ꯏꯁꯣꯔꯗ ꯊꯣꯛꯄ ꯁꯤꯟꯕꯤꯔꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯂꯩꯔꯦꯕ ꯍꯧꯖꯤꯛꯁꯦ ꯂꯩꯔꯦꯕ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯃꯣꯏꯅ ꯇꯧꯔꯛꯄꯗꯣ ꯌꯦꯡꯕ ꯇꯥꯕꯅꯤ ꯃꯣꯏꯅꯁꯨ ꯄꯤꯌꯥꯔꯅꯁꯨ ꯉꯝꯗ꯭ꯔꯦ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯥꯂꯦꯝ ꯉꯥꯟꯕꯁꯤ ꯐꯥꯕꯗ ꯄꯤꯌꯥꯔ ꯂꯩꯔꯗꯤ ꯉꯝꯃꯣꯏꯗ꯭ꯔꯕ ꯃꯣꯏꯅ ꯉꯝꯒꯦ ꯍꯥꯏꯔꯒꯗꯤ ꯉꯝꯃꯣꯏꯗ꯭ꯔꯕ ꯑꯗꯨꯁꯨ ꯉꯝꯗꯦꯕ ꯄꯨꯊꯣꯛꯄꯤꯗꯦꯕ ꯑꯗꯨꯅꯗꯤ ꯍꯥꯃꯨ ꯍꯥꯃꯨ ꯇꯥꯔꯦ ꯍꯥꯃꯨ ꯇꯥꯔꯦ ꯀꯩꯝꯇ ꯑꯁꯥ ꯎꯗ꯭ꯔꯦꯕ ꯑꯁꯥ ꯎꯗꯦꯕ ꯑꯗꯨꯒ ꯉꯝꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯁꯥꯗꯗꯤ ꯃꯩꯇꯩꯅ ꯉꯝꯃꯛꯀꯅꯦꯅ ꯈꯜꯂꯤ ꯃꯌꯥꯝꯁꯤꯡꯁꯦ ꯁꯣꯛꯇꯅꯕ ꯀꯟꯕꯤꯌꯨ ꯈꯣꯠꯂꯨ ꯍꯥꯏꯕꯅ ꯂꯥꯏꯅꯤꯡꯊꯧ ꯍꯥꯏꯇꯥꯔꯦ ꯏꯄꯥ ꯏꯄꯨꯁꯤꯡꯁꯤꯗ ꯈꯣꯏꯔꯝꯖꯩ ꯑꯗꯒꯤ ꯀꯔꯤꯕ ꯊꯥꯡꯖꯤꯡꯅ ꯍꯥꯏꯔꯛꯄ ꯊꯥꯈꯥꯏꯒꯤ ꯀꯔꯤꯒꯤ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯈꯣꯏꯔꯝꯕꯤ ꯈꯣꯠꯄ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯗꯨꯝ ꯄꯥꯡꯊꯣꯛ ꯈꯣꯏꯔꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯤꯌꯦꯕ ꯑꯗꯨꯅꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯥ ꯌꯥꯝ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯀꯔꯤ ꯋꯥꯔꯤ ꯁꯥꯁꯤꯒꯦ ꯁꯨꯝ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯒꯤ ꯃꯇꯥꯡꯗꯅꯤꯗ ꯐꯖꯅ ꯐꯝꯃꯗꯤꯅꯦ ꯐꯝꯃꯗ ꯍꯥꯏꯅꯔꯗꯤꯅꯦ ꯀꯩ ꯍꯥꯏꯁꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯐꯤ ꯇꯥꯏꯕꯒꯤ ꯏꯔꯥꯛ ꯂꯥꯛꯇ꯭ꯔꯕꯣ ꯃꯤꯁꯦ ꯑꯁ ꯄꯥꯡꯒꯟ ꯏꯠ ꯂꯣꯏꯈꯤꯕꯗꯒꯤꯅꯦ ꯏꯕꯦꯝꯃ ꯑꯗ ꯀꯩꯊꯦꯜ ꯃꯥꯡꯈꯤꯗ꯭ꯔꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤꯗꯁꯨ ꯌꯥꯝ ꯊꯤꯅ ꯋꯥꯔꯦꯕ ꯅꯍꯥꯟꯋꯥꯏꯒꯤ ꯂꯥꯟ ꯃꯃꯥꯡꯗꯗꯤꯅꯦ ꯃꯃꯥꯒꯤꯁꯦ ꯅꯣꯡꯃꯗ 1000ꯒꯤ ꯃꯊꯛꯇ ꯐꯪꯉꯝꯃꯦꯕ ꯍꯧꯖꯤꯛꯅꯅꯦ 1000ꯗꯤ ꯂꯥꯏꯔꯗꯅ ꯏꯕꯦꯝꯃ ꯂꯨꯄꯥ 100 100ꯁꯤꯗꯅꯦ ꯍꯥꯏꯗꯅ ꯂꯩꯕꯁꯤꯗꯅꯦ ꯏꯃꯥ ꯍꯣꯏꯁꯦ ꯕꯔ ꯇꯣꯏꯅ ꯋꯥꯔꯦ ꯃꯤꯉꯩꯗꯤ ꯂꯣꯏ ꯋꯥꯅꯔꯦꯀꯣ ꯂꯥꯟꯁꯦ ꯂꯥꯛꯄꯗꯒꯤꯁꯨ ꯑꯌꯥꯝꯕꯅ ꯂꯣꯏ ꯋꯥꯔꯕꯅꯦꯕ ꯑꯗ ꯀꯣꯔꯣꯅꯥꯒꯤ ꯃꯃꯥꯡꯗꯅ ꯑꯃꯨꯛ ꯀꯣꯔꯣꯅꯥ ꯑꯃꯨꯛ ꯊꯦꯡꯅꯍꯜꯂꯦꯗꯅ ꯑꯗꯨꯒ ꯀꯣꯔꯣꯅꯥ ꯂꯣꯏꯔꯒ ꯑꯃꯨꯛ ꯀꯔꯤ ꯇꯧꯁꯤꯒꯦꯅ ꯑꯃꯨꯛ ꯈꯜꯂꯛꯑꯕꯅꯦꯕ ꯃꯣꯏ ꯑꯆꯧ ꯑꯁꯥꯡꯁꯤꯡꯁꯤꯅ ꯅꯠꯇ꯭ꯔꯣ ꯑꯗꯩ ꯋꯥꯅꯕꯒꯤ ꯃꯆꯥꯛꯁꯦ ꯑꯗꯩ ꯀꯣꯔꯣꯅꯥꯒꯤ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦꯕꯨ ꯑꯩꯈꯣꯏꯒꯤ ꯋꯥꯅꯅꯕ ꯑꯪꯀꯁꯦ ꯁꯤꯜꯂꯛꯑꯒ ꯀꯨꯀꯤꯒꯤ ꯂꯥꯟ ꯑꯃꯨꯛ ꯊꯥꯗꯠꯂꯛꯏꯅꯤꯗꯣ ꯀꯨꯀꯤ ꯂꯥꯟꯁꯤꯅ ꯃꯃꯥꯡꯗꯗꯤ ꯑꯩꯈꯣꯏꯅ ꯕꯦꯡ ꯃꯆꯥ ꯃꯁꯨ ꯈꯔ ꯂꯧꯖꯔꯦꯕ ꯑꯗꯣ ꯏꯆꯥ ꯏꯁꯨꯁꯦ ꯊꯥꯛꯑꯦꯗꯅ ꯑꯗ ꯍꯨꯜꯂꯦ ꯃꯣꯏꯒꯤ ꯄꯤꯖ ꯄꯤꯊꯛꯅꯕ ꯐꯖꯅ ꯑꯩꯈꯣꯏꯁꯦ ꯃꯦꯟꯇꯦꯟ ꯇꯧꯔꯝꯃꯦꯀꯣ ꯑꯗꯩ ꯀꯨꯀꯤ ꯂꯥꯟ ꯊꯥꯗꯠꯂꯛꯄꯗꯒꯤꯗꯤ ꯃꯁꯤꯗ ꯃꯊꯛ ꯃꯈꯥ ꯑꯣꯟꯅꯗꯅ
ꯐꯤ ꯌꯣꯜꯂꯝꯕ ꯃꯤꯗꯨꯅ ꯁꯦꯟꯗꯜ ꯑꯃꯨꯛ ꯌꯣꯟꯈ꯭ꯔꯦ ꯁꯦꯟꯗꯜ ꯌꯣꯜꯂꯝꯕ ꯃꯤꯗꯨꯅ ꯉꯥ ꯑꯌꯥꯏꯕ ꯑꯃꯨꯛ ꯌꯣꯟꯈ꯭ꯔꯦ ꯉꯥ ꯑꯌꯥꯏꯕ ꯌꯣꯟꯕ ꯃꯤꯗꯨꯅ ꯑꯃꯨꯛ ꯏꯟꯖꯥꯡ ꯅꯥꯄꯤ ꯑꯃꯨꯛ ꯌꯣꯜꯂꯦ ꯁꯤ ꯑꯃ ꯇꯧꯔꯒ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯃꯊꯪ ꯌꯦꯡꯉꯛꯄꯅꯦꯕꯀꯣ ꯑꯗ ꯏꯃꯥꯒꯤꯗꯤ ꯁꯨꯝ ꯑꯁꯤꯅ ꯁꯨꯝ ꯑꯔꯣꯏꯕ ꯑꯣꯏꯕꯅꯤ나 ꯁꯤꯟꯕ ꯑꯇꯩ ꯍꯣꯡꯗꯅ ꯑꯩꯅ ꯁꯤ ꯑꯃꯨꯛ ꯊꯥꯗꯣꯛꯑꯒ ꯀꯩꯒꯨꯝꯕ ꯄꯣꯠ ꯑꯃ ꯌꯣꯟꯕ ꯃꯇꯝꯗ ꯑꯩ ꯀꯁꯇꯃꯔꯁꯦ ꯂꯥꯛꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯩ ꯑꯩ ꯊꯥꯡꯉꯩ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯄꯥꯔꯀꯤꯡꯗꯩꯅꯦꯕ ꯑꯩꯕꯨꯗꯤ ꯊꯧꯕꯥꯜ ꯋꯥꯡꯇꯕ ꯄꯥꯔꯀꯤꯡꯗꯩꯅꯦꯕꯀꯣ ꯑꯗ ꯄꯥꯔꯀꯤꯡꯗ ꯑꯩꯅꯅꯦ ꯁꯤꯒꯤ ꯃꯦꯆꯤꯟꯁꯦ ꯑꯃꯨꯛ ꯊꯥꯡꯉꯒ ꯆꯠꯂꯒꯦꯕꯀꯣ ꯑꯩꯒꯤ ꯁꯤꯗ ꯈꯪꯅ ꯆꯥꯟꯅꯕ ꯃꯤ ꯑꯩꯒꯤ ꯀꯁꯇꯃꯔ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯂꯥꯛꯑꯒ ꯑꯩꯁꯦ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯗꯣꯏꯅꯦꯕ ꯑꯗꯩꯗꯤ ꯀꯗꯥꯏ ꯆꯠꯀꯅꯣꯅ ꯍꯥꯏꯔꯒ ꯀꯣꯏꯊꯤ ꯊꯤꯅꯕꯗꯁꯨ ꯃꯣꯏꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯗꯣꯔꯤꯕ ꯑꯗꯨꯅꯗꯤ ꯀꯥꯟꯅꯔꯔꯣꯏꯅ ꯑꯩꯁꯦ ꯈꯟꯕ ꯌꯥꯕ ꯈꯜꯂꯦꯀꯣ ꯑꯩ ꯁꯤꯗ ꯁꯨꯝ ꯂꯦꯡꯗꯅ ꯂꯩꯕꯅ ꯐꯔꯅꯤ ꯄꯩꯁꯥ ꯌꯥꯝ ꯊꯣꯛꯄ ꯊꯣꯛꯇꯕ ꯅꯣꯡꯃꯒꯤ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯅ ꯈꯔ ꯇꯝꯕ ꯑꯗꯨ ꯃꯥꯏꯅ ꯍꯥꯏꯔꯒ ꯈꯥꯡꯉꯤꯁꯤꯅꯦꯕ ꯑꯗꯣ ꯃꯃꯥ ꯍꯧꯖꯤꯛꯁꯦ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯦꯁꯤꯗꯦꯟꯁ ꯔꯨꯜ ꯊꯝꯕꯁꯦ ꯁꯤꯗꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗꯨꯒ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯁ ꯔꯨꯜ ꯊꯝꯃꯀꯥꯟꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤꯒꯗꯤ ꯀꯃꯥꯏꯅ ꯈꯦꯠꯅꯕꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯎꯏ ꯈꯦꯠꯅꯔꯗ ꯏꯕꯦꯝꯃ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯊꯝꯕꯁꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯗꯁꯨꯅꯦ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯗꯤ ꯏꯆꯥ ꯏꯁꯨꯅ ꯑꯊꯦꯡ ꯑꯃꯥꯡꯗ ꯆꯠꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯐꯥꯒꯤ ꯄꯨꯡꯈꯤꯕ ꯑꯣꯏꯔꯣ ꯑꯗꯩ ꯑꯃ ꯒꯣꯇꯣꯅ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯅꯥꯗ ꯍꯥꯏꯖꯔꯨꯒꯦꯗꯒꯦ ꯍꯥꯏꯕꯁꯦ ꯑꯁꯤꯒꯤ ꯀꯣꯛꯁꯤꯗ ꯃꯊꯥ ꯁꯥꯕꯁꯨ ꯑꯃꯨꯛ ꯌꯥꯎꯍꯜꯂꯦꯕ ꯑꯗꯨꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯊꯥꯕꯜ ꯆꯣꯡꯕ ꯈꯣꯠꯄ ꯀꯨꯝꯍꯩ ꯍꯔꯥꯎꯁꯦ ꯊꯤꯡꯉꯛꯑꯕ ꯌꯥꯕ ꯊꯤꯡꯉꯛꯑꯕꯅꯤꯗꯅ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯈꯔ ꯑꯃꯨꯛ ꯍꯥꯏꯐꯦꯠ ꯑꯩꯈꯣꯏꯒꯤ ꯍꯔꯥꯎꯕ ꯈꯣꯠꯄꯁꯤꯗ ꯆꯣꯡꯈꯤꯕꯁꯤꯅ ꯑꯁꯤꯗ ꯆꯣꯡꯕ ꯐꯪꯉꯕꯅꯦꯅ ꯑꯉꯥꯡ ꯄꯥꯈꯪ ꯑꯣꯏꯔꯣ ꯂꯩꯁꯥꯕꯤ ꯑꯣꯏꯔꯣꯀꯣ ꯍꯔꯥꯎꯖꯕꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯄꯥꯔꯃꯤꯁꯟ ꯂꯧꯕꯒꯤ ꯗꯔꯀꯥꯔ ꯑꯃꯨꯛ ꯑꯣꯏꯔꯦꯗꯅ ꯑꯗ ꯄꯥꯔꯃꯤꯁꯟꯁꯤꯅ ꯑꯃꯨꯛ ꯄꯨꯡ 10ꯗꯒꯤ ꯍꯦꯟꯕ ꯌꯥꯗꯕꯤꯗꯣ ꯑꯣꯏꯔꯦꯗꯅ ꯑꯗꯨꯅ ꯁꯤ ꯐꯅꯌꯥꯝ ꯀꯩꯅꯣ ꯇꯧꯔꯁꯨ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕ ꯑꯉꯥꯡ ꯂꯩꯁꯥꯕꯤ ꯄꯥꯈꯪꯒꯤꯁꯨ ꯑꯋꯥꯕ ꯑꯣꯏꯔꯦ ꯑꯗꯩ ꯃꯃꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯁꯨ ꯑꯋꯥꯕ ꯑꯣꯏꯔꯦ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯈ꯭ꯔꯒ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯊꯝꯖꯤꯟꯈꯤꯕꯒꯤꯁꯤꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯗꯁꯨ ꯃꯊꯥ ꯁꯥꯕ ꯌꯥꯝ ꯋꯥꯏꯑꯦꯕꯀꯣ ꯑꯗꯨꯅ ꯀꯔꯝꯃꯥꯏꯅ ꯇꯧꯔꯒ ꯐꯒꯗꯕꯅꯣ ꯑꯩꯈꯣꯏꯁꯨ ꯈꯪꯗ꯭ꯔꯦꯕ ꯈꯪꯉꯦ ꯁꯦꯡꯅ ꯍꯥꯏꯕꯗ ꯏꯆꯝ ꯆꯝꯅ ꯍꯥꯏꯕꯗꯅꯦꯀꯣ ꯑꯗꯩ ꯏꯃꯥꯁꯦ ꯍꯥꯟꯅ ꯂꯥꯟ ꯃꯃꯥꯡꯗ ꯂꯣꯟ ꯃꯆꯥ ꯂꯧꯔꯝꯃꯤꯁꯦ ꯁꯤ ꯐꯖꯅ ꯍꯨꯜꯂꯝꯃꯦꯕ ꯑꯗꯩ ꯅꯣꯡꯃꯗ ꯂꯨꯄꯥ 1,000,000ꯒꯤ ꯆꯥꯡꯗ ꯍꯨꯜꯂꯝꯃꯤꯅꯦꯀꯣ ꯍꯧꯖꯤꯛꯇꯤ 1,000,000 ꯍꯨꯟꯕꯁꯦ ꯉꯝꯃꯛꯇꯗꯅ ꯑꯗꯩ ꯍꯞꯇꯥꯗ ꯂꯨꯄꯥ 100, 200 ꯁꯨꯃꯥꯏꯅ ꯍꯨꯜꯂꯣ ꯍꯥꯏꯕꯁꯤꯐꯥꯎ ꯉꯝꯃꯛꯇ꯭ꯔꯦꯕ ꯍꯥꯏꯕꯗꯤ ꯁꯤꯗ ꯈꯔ ꯇꯥꯔꯤꯕ ꯈꯣꯠꯂꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯉꯥꯆꯦꯠ ꯊꯨꯝꯆꯦꯠ ꯑꯗꯩ ꯏꯆꯥ ꯏꯁꯨꯗꯣ ꯑꯩꯈꯣꯏ ꯆꯔꯥ ꯍꯦꯜꯂꯨ ꯅꯠꯇ꯭ꯔꯒ ꯑꯆꯥꯄꯣꯠ ꯆꯥꯕ ꯌꯥꯗ꯭ꯔꯤ ꯑꯩ ꯃꯃꯥ ꯄꯩꯁꯥ ꯊꯣꯛꯇꯦꯅ ꯍꯥꯏꯕꯁꯨ ꯌꯥꯕ ꯅꯠꯇꯕ ꯑꯗ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯋꯥꯈꯜꯗꯗꯤ ꯆꯥꯅꯤꯡꯕ ꯉꯥꯛꯇꯅꯤꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯄꯤꯖꯁꯤꯒꯦ ꯈꯜꯂꯒ ꯍꯥꯏꯔꯒꯗ ꯑꯩꯈꯣꯏꯒꯤ ꯍꯞꯇꯥꯒꯤ ꯄꯩꯁꯥꯁꯦ ꯍꯨꯟꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯗꯩ ꯁꯣꯝꯗ ꯏꯟꯖꯥꯡ ꯅꯥꯄꯤ ꯂꯩꯗ ꯌꯥꯗꯦ ꯆꯦꯡ ꯆꯥꯡ ꯋꯥꯟꯗ ꯌꯥꯗꯦꯗꯣ ꯑꯗ ꯑꯩꯈꯣꯏꯅ ꯁꯨꯔꯤꯕ ꯅꯣꯝꯃꯤꯕꯁꯤꯅ ꯑꯗꯨ ꯏꯃꯨꯡ ꯃꯅꯨꯡꯗ ꯀꯣꯟꯅꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯍꯞꯇꯥꯒꯤ ꯍꯨꯟꯕ ꯉꯝꯗ꯭ꯔꯦꯕ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯂꯣꯏ ꯋꯥꯅꯔꯦ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯏꯔꯥꯡꯁꯦ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯟꯍꯟꯕ ꯄꯥꯝꯃꯦ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯃꯣꯠꯇꯗꯤꯀꯣ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯃꯥ ꯑꯄꯥꯝꯕꯁꯨ ꯃꯌꯥꯝ ꯐꯣꯡꯗꯣꯛꯄꯤꯔꯦꯀꯣ ꯑꯝꯇꯪ ꯋꯥꯔꯤ ꯁꯥꯟꯅꯕꯩ ꯇꯥꯟꯖꯥꯁꯨ ꯂꯧꯖꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯃꯥ ꯆꯠꯊꯣꯛꯏꯒꯦ ꯃꯨꯇꯤꯅꯤꯕꯨ ꯍꯥꯏꯔ ꯕꯦꯟꯒ ꯑꯩꯈꯣꯏ ꯇꯤꯚꯤꯒ ꯊꯥꯕ ꯌꯥꯗ꯭ꯔꯦ ꯁꯥꯎꯕ ꯂꯣꯏꯔꯦ ꯆꯥꯏꯁꯨ ꯃꯊꯪꯗꯗꯤ ꯃꯣꯏꯁꯨ ꯅꯥꯇꯩꯗꯤ ꯆꯥꯔꯔꯣꯏꯗ ꯅꯠꯇ꯭ꯔꯥ ꯑꯗꯨꯅꯦ ꯑꯩꯈꯣꯏꯁꯤ ꯂꯣꯏ ꯄꯦꯟꯗꯕꯗꯤ ꯂꯣꯏꯔꯦ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛꯇꯁꯨ ꯕꯤꯖꯦꯄꯤꯁꯦ ꯊꯥꯡꯉꯩ ꯁꯦꯡꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯏꯃꯥ ꯄꯣꯡꯉꯩꯕꯨ ꯊꯥꯗꯗꯦꯕ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯏꯕꯣꯕꯤꯟꯗꯅ ꯑꯗꯣ ꯑꯗꯨꯝ ꯀꯥꯁꯨ ꯑꯗꯨꯝ ꯀꯥꯔꯦ ꯗꯥꯎꯁꯨ ꯑꯗꯨꯝ ꯌꯥꯏ ꯑꯗꯨꯒ ꯄꯦꯟꯗꯦ ꯌꯥꯝ ꯄꯦꯟꯗꯦ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯏꯕꯦꯝꯃ ꯈꯪꯗꯦ ꯀꯔꯝ ꯀꯥꯟꯗ ꯂꯣꯏꯁꯟꯗꯣꯏꯅꯣ ꯁꯤ ꯂꯥꯟꯁꯤꯕꯣ ꯑꯩꯗꯤ ꯂꯣꯛꯇꯥꯛ ꯀꯩꯀꯥꯗꯤ ꯌꯥꯝ ꯃꯨꯟꯅ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨꯅꯅꯦ ꯂꯣꯏ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅ ꯀꯞꯅꯤꯡꯕꯁꯨ ꯃꯌꯥꯝ ꯌꯥꯎꯏ ꯈꯪꯉꯔ ꯁꯦꯟꯗꯜ ꯂꯩꯁꯤꯡꯁꯤꯅꯅꯦ ꯄꯨꯊꯣꯛꯑꯒ ꯃꯣꯏ ꯃꯆꯥ ꯃꯁꯨꯒ ꯄꯨꯊꯣꯛꯑꯒ ꯇꯧꯔꯒ ꯀꯞꯄꯒꯗꯤ ꯑꯌꯥꯝ ꯀꯞ ꯆꯥꯅꯤ ꯅꯨꯡꯉꯥꯏꯇꯕꯩ ꯋꯥꯗꯤ ꯑꯩꯈꯣꯏ ꯊꯃꯣꯏꯁꯦ ꯌꯥꯝ ꯁꯣꯜꯂꯦꯕ ꯑꯗꯩ ꯀꯔꯝ ꯀꯥꯟꯗ ꯂꯣꯏꯔꯒ ꯃꯣꯏꯁꯦ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯆꯪꯗꯣꯏꯅꯣ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯑꯩꯗꯤ ꯀꯞꯅꯤꯡꯉꯦꯕ ꯑꯩꯈꯣꯏꯗꯤ ꯁꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯁꯤꯠꯁꯦ ꯌꯥꯗ꯭ꯔꯦ ꯏꯕꯦꯝꯃ ꯌꯥꯗ꯭ꯔꯦ ꯄꯨꯔꯥ ꯐ꯭ꯂꯣꯞ ꯆꯠꯂꯦ ꯐ꯭ꯂꯣꯞ ꯆꯠꯂꯦ ꯀꯩꯅꯣ ꯇꯧꯔꯦ ꯌꯥꯎꯁꯪ ꯊꯥꯕꯜ ꯆꯣꯡꯗ꯭ꯔꯦ ꯃꯩ ꯍꯔꯥꯎ ꯇꯧꯗ꯭ꯔꯕꯅꯤꯅ ꯏꯠꯇ ꯈꯔ ꯌꯣꯜꯍꯧꯏ ꯑꯗꯩ ꯃꯈꯥ ꯇꯥꯕꯗꯤ ꯍꯧꯖꯤꯛ ꯆꯞ ꯂꯦꯞ ꯂꯩꯔꯦ ꯑꯗꯣ ꯏꯔꯥꯡꯁꯨ ꯅꯦꯝꯃꯛꯄꯗꯤ ꯁꯨꯡꯂꯩ ꯂꯩꯇꯦꯀꯣ ꯅꯣꯡꯃꯩ ꯀꯥꯞꯄꯕꯨꯗꯤ ꯈꯔ ꯂꯦꯞꯄꯦ ꯍꯥꯏꯇꯥꯔꯒꯁꯨ ꯄꯨꯔꯥ ꯑꯣꯏꯅ ꯑꯩꯈꯣꯏꯁꯦ ꯅꯣꯔꯃꯦꯜꯗ ꯍꯜꯂꯛꯑꯦ ꯍꯥꯟꯅꯗꯧꯅ ꯇꯧꯔꯦ ꯍꯥꯏꯕꯁꯤꯗꯤ ꯑꯣꯏꯗ꯭ꯔꯤꯕ ꯑꯣꯏꯗ꯭ꯔꯤ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯃꯃꯥ ꯑꯁ ꯄ꯭ꯔꯖꯥꯁꯤ ꯌꯥꯝ ꯋꯥꯔꯦꯗ ꯈꯪꯗꯦꯗ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗꯤ ꯂꯩꯍꯩꯕ ꯂꯝ ꯅꯠꯇ꯭ꯔꯦ
ꯌꯥꯝ ꯃꯊꯣꯡ ꯆꯥꯗ꯭ꯔꯦꯕ ꯀꯝꯗꯧꯗꯣꯏꯅꯣ ꯈꯪꯗꯦ ꯇꯧꯔꯤꯁꯦ PR ꯂꯩꯕ ꯃꯇꯝꯗꯅ ꯏꯔꯥꯡꯁꯦ ꯈꯤꯇꯪ ꯅꯦꯝꯊꯔꯛꯑꯦꯅ ꯈꯟꯕ꯭ꯔꯥ ꯁꯔꯀꯥꯔ ꯂꯩꯔꯤꯀꯥꯟ ꯁꯔꯀꯥꯔ ꯄꯥꯜꯂꯤꯀꯥꯟꯗꯅ ꯏꯔꯥꯡꯁꯦ ꯈꯔ ꯅꯦꯝꯃꯦꯅ ꯈꯟꯕ꯭ꯔꯥ ꯑꯅꯤꯁꯤ ꯀꯃꯥꯏꯅ ꯌꯦꯡꯉꯤ PR ꯂꯩꯔꯒꯅ ꯈꯔ ꯅꯦꯝꯊꯔꯤꯔꯥ ꯃꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯅꯦꯝꯃꯤꯔ ꯈꯪꯗꯦ ꯑꯃꯗꯤ ꯍꯥꯏꯔꯦ ꯅꯦꯝꯕ ꯃꯥꯜꯂꯦꯅ ꯈꯟꯕ꯭ꯔꯣ ꯃꯃꯥꯒꯤ ꯋꯥꯈꯜ ꯅꯦꯝꯕꯗꯤ ꯃꯥꯜꯂꯦ PR ꯂꯩꯔꯒꯅ ꯑꯗꯨ ꯈꯪꯗꯦ ꯇꯨꯡꯗ ꯀꯩ ꯇꯧꯔꯛꯇꯣꯏꯅꯣ ꯍꯥꯏꯕꯗꯤ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯃ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯃ ꯀꯔꯕꯥꯔꯗ ꯑꯣꯏꯔꯁꯨ ꯃꯍꯧꯁꯥ ꯑꯩꯈꯣꯏꯅ ꯌꯣꯜꯂꯝꯕꯒꯀꯣ ꯍꯧꯖꯤꯛꯀ ꯌꯥꯝ ꯈꯦꯠꯅꯔꯦ ꯑꯗꯒꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯐꯦꯃꯤꯂꯤꯗꯁꯨ ꯑꯗꯒꯤ ꯑꯃꯗꯁꯨ ꯑꯋꯥꯕꯒꯤꯗꯤ ꯂꯣꯏ ꯃꯥꯌꯣꯛꯅꯔꯦꯗ ꯃꯐꯝ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯑꯗꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯑꯣꯏꯔꯣꯀꯣ ꯑꯗꯒꯤ ꯇꯧꯔꯤꯕ ꯏꯔꯥꯡ ꯇꯨꯔꯥꯡ ꯑꯗꯒꯤ ꯏꯆꯥꯃꯛꯇ ꯁ꯭ꯋꯥꯏ ꯆꯠꯊꯣꯛꯈ꯭ꯔꯁꯨ ꯀꯔꯤ ꯇꯧꯔꯝꯒꯗꯒꯦ ꯑꯗꯒꯤ ꯑꯩꯈꯣꯏꯃꯛꯇ ꯂꯩꯔꯁꯨ ꯏꯁꯥꯁꯦ ꯇꯦꯟꯁꯟ ꯉꯥꯛꯇ ꯑꯗꯨꯝ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯦ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯗꯨꯝ ꯂꯩꯌꯦꯕ ꯑꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣ ꯄꯥꯜꯂꯒꯁꯨ ꯀꯣ ꯑꯝꯍꯥ ꯑꯗꯨꯝ ꯑꯣꯏꯗ꯭ꯔꯣ ꯀꯩꯁꯨ ꯑꯍꯣꯡꯕ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯀꯩꯅो ꯔꯨꯜ ꯆꯠꯂꯒꯁꯨ ꯑꯃ ꯆꯠꯂꯒꯁꯨ ꯀꯩꯁꯨꯝꯇ ꯑꯍꯣꯡꯕ ꯂꯩꯇꯦꯗ ꯑꯝꯍꯥꯅꯦꯕ ꯑꯗꯨꯝ ꯑꯃꯅ ꯄꯥꯏꯔꯒꯁꯨ ꯐꯒꯗꯧꯕ ꯃꯥꯜꯂꯤ ꯑꯃꯅ ꯄꯥꯏꯔꯁꯨ ꯐꯒꯗꯧꯕ ꯃꯥꯜꯂꯤ प्रजाददी अहोंब लेते हाइतारे चप मानना उई अदो हौजिक मणिपुरदा PR लेबसिददी इरांग सिगा हाइबा तारे PR लेरा मतुंगदा मणिपुरगी इरांग सि खरा मखै नेमथैना खनब्रा नत्रगा हानागी हमो हमो दुम लेना खनब्रा नेमथादेदा कसु चप मानैना खलिदा अम हाने दुम चप मानै कसु अहोंब लेते चिनगी वाने हाबा चिनथोकी वाने हाबा कसु सिमना चेंज लई हाबदुदी कसिबोंग द थोइदोंना उदे हाबा अदुम प्रजादा अदु अदाने हाइरगसु लैदना थोइदोंना कसु अहोंब लेते हाबा दिगी कोई कोरोना मनुंगदगी हौरे खोगी अवाना तारकपा कोरोना मनुंगसिदा कोई सुबा नोंबा चप्पा यादबा अदुगी फिबमजि मायुंगनै तंजाजिदा लान से मु लाक्सलबनिना लानजि मतुंगना कोई चथो कोतोपा याद्रे अदगी कारबार तौरिजिजु याम वाना तौरे ngahawagi posida hojisu yaudre adagi icha isu lai tamanbanina khoi icha isu gi jibu honna gadra adagi imungi nga thongi jibu honna gadra ware mayong nare mayama adagi hanagi magi jaga da lehenbagi dumane lehenbiraga maito de khoi chaning ba khoning ba ju free waragadi adumai tar koi sentok lambi khata oi du leijagan hai ba si jima thamjage ado mamau se PR lei gan manung se the prajamyam na khalam ba se mamangi sarkar du na iran se lotion bangam dramina PR lak taragadi kitang di nemtharagadra irang sam thuna lotion gadra khalambane ba ado khalamba duga tawthorei basiga kitang ona tainaba manbra traga dum irang sen khara khara nemthare na khanbra hoi adubudi PR thamma podagi je hanegi yamna langamba kholamba du kitang di safabra khale phadi phai bhana adu tawida taw habagi dudi yamna di phare ba ko aduga sigi sarkar ama khoigi tongamba ma di pahanning सरकार अमदी am थुना पाहनी अदो हौजिक से चाहिए नबदी तुम लैनी थुना पारकनी दि खनरा अदुगा मसी जे खितंग थाजबदी वांगबदा लै मोइना जेनरिबा खनरिबा मयाम जेगा खितंग कोइ करिगुंबा खोइगी स्वाइजिदा थौदो अमा थोय वाथो अमा थोय खोइगी जेंबम नोंबम हाइबदी खोइ तानबम सिजे चंगरुगा खोइना कमाइ तौना हाइबो सरकार अमा पालगदी खोइदि पांगन ओइदोइनेबा अदो सिदि खोइ करमबदा चंगनि कमाइ चंगनि हाइबदो खितंग दि वाना थुएबा सिगी जिमा अदो हौजिक से सेंटर गी साइडगी खोंथांग याम लौखलिनेबा खोसि ngara मथुसु वारि सनाबगी कौइको तो वारि सनाबसे हौजिक से मिनिस्ट्री ऑफ होम अफेयर्स ना पिरापो पॉइंट सिंग दो खुगी सिंग रिजेक्ट तौरेबा अदुइ तारागदी मोइना अदुम सेंटर गी पोचे रिजेक्ट तौर लै तारागदी मोइगी डिमांड दु दुम लेंगदना लेरा कांदा खोसि इरांसे हौजिक होरेन नेमथरकपगी सोल्यूशन पुरकपा याबगी चांस नेमेना खनब्रा अदो खल्ले मरमदी मोइना हाइबो सुम यारगदी अखोइ मैतै हाइरिबा कनोजिगदी नेमथरकदोइनेबा खोइ लैजरिबा मणिपुर जे काइबि फिबमदा लाक्तोइनेबा अदुदि अखोइदु यानिंगते अदुदि तछेंग हारबदा खोइ मणिपुर गी सक्थंग जिदि काहेनिंगदेबा द मोइना दु यागि तारगदी खोइ मणिपुर जे मचे तारकदोइनेबा दु सिनु थमजगे ओके याम नुआइजा माया फसनसु थंबि ममागी कनो सिगी देखेंगिना बगिनेबा मथक तसनो वाइ खरा वारि सनारे मखादा को कोनेबा खोसे मास थवा का ओइदेनो ai thawal awal kai dege मा को बजे खरा ना ओइदो माने निने तो करागे ko yai ka kai अ निने हजु कान से मणिपुर से इरांग से सही अनि हाद्रमनेबा की मेग डेट 3 दि चाहिँ अनि चाप चाना फादनेबा हा अमंग तंगारबनेबा सी बावबदा
ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯁꯔꯀꯥꯔ ꯂꯩꯔꯝꯃꯤꯅꯤꯀꯣ ꯁꯔꯀꯥꯔ ꯂꯩꯔꯕ ꯐꯥꯎꯕꯗ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯍꯧꯖꯤꯛ ꯄ꯭ꯔꯦꯁꯤꯗꯦꯟꯁ ꯔꯨꯜꯁꯦ ꯑꯃꯨꯛ ꯂꯩꯔꯀꯥꯟꯗ ꯁꯦꯟꯇꯔꯅ ꯄꯥꯜꯂꯤꯅꯦꯕ ꯁꯦꯟꯇꯔꯅ ꯔꯨꯜ ꯇꯧꯔꯒ ꯒꯚꯔꯅꯔꯒꯤ ꯃꯈꯥꯗ ꯂꯩꯔꯁꯤ ꯐꯥꯎꯗ ꯏꯔꯥꯡꯁꯦ ꯂꯣꯏꯁꯤꯟꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯉꯝꯗ꯭ꯔꯤꯅꯦꯕ ꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯦ ꯑꯗꯨ ꯂꯣꯏꯗꯕꯅꯤꯅ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯊꯤꯅ ꯋꯥꯔꯦ ꯋꯥꯕ ꯍꯥꯏꯕꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯉꯩ ꯋꯥꯔꯦꯕꯀꯣ ꯃꯤꯁꯤꯡꯁꯦ ꯍꯧꯖꯤꯛ ꯍꯤꯡꯅꯕ ꯃꯥꯒꯤ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯨꯐꯝ ꯅꯣꯝꯐꯝꯁꯨ ꯈꯪꯗ꯭ꯔꯦ ꯄꯩꯁꯥ ꯇꯥꯟꯐꯝꯁꯨ ꯈꯪꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯇꯥꯟꯒꯗꯕ ꯃꯐꯝꯁꯤꯡꯁꯤꯗꯁꯨ ꯋꯥꯔꯤꯅꯤ ꯂꯨꯄꯥ 100 ꯐꯪꯒꯗꯕ ꯃꯐꯝꯗ ꯂꯨꯄꯥ 10 ꯐꯪꯉꯦꯕ ꯑꯗꯒꯤ ꯂꯨꯄꯥ 200 ꯐꯪꯒꯗꯕꯗꯣ ꯂꯨꯄꯥ 50 ꯈꯛꯇꯪ ꯐꯪꯉꯦꯕ ꯑꯗꯨꯅ ꯃꯤꯁꯤꯡꯁꯦ ꯌꯥꯝꯅ ꯋꯥꯔꯦ ꯏꯆꯥꯐꯧ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩꯐꯧꯗꯤ ꯏꯆꯥ ꯌꯦꯡꯖꯕ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯄ꯭ꯔꯦꯁꯤꯗꯦꯟꯁ ꯔꯨꯜ ꯊꯝꯕ ꯀꯥꯟꯁꯤꯗꯗꯤ ꯃꯌꯥꯝꯅ ꯈꯟꯅꯔꯝꯃꯤꯁꯦ ꯒꯚꯔꯟꯃꯦꯟ ꯂꯩꯀꯥꯟꯗ ꯉꯝꯗꯕꯗꯣ ꯄ꯭ꯔꯦꯁꯤꯗꯦꯟꯁ ꯔꯨꯜ ꯂꯥꯛꯇꯥꯔꯒꯗꯤ ꯈꯔ ꯃꯈꯩ ꯉꯝꯃꯗ꯭ꯔꯥ ꯑꯗꯨ ꯀꯩꯁꯨ ꯉꯝꯗꯦ ꯀꯩꯅꯣ ꯆꯞ ꯃꯥꯟꯅꯩ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗꯨꯅꯦ ꯑꯗꯣ ꯁꯤꯗ ꯃꯥꯒꯤꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯒ ꯃꯥꯅ ꯃꯁꯥꯅ ꯇꯥꯟꯖꯕꯒꯤ ꯐꯔꯤꯅꯦ ꯑꯗꯨꯒ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯆꯠꯄ ꯀꯥꯡꯕꯨꯁꯤꯡꯁꯤꯗꯤ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯂꯩ ꯃꯣꯏꯅ ꯌꯨꯝꯗꯣ ꯊꯥꯗꯣꯛꯑꯒ ꯆꯠꯂꯨꯕꯁꯤꯡꯗꯣ ꯃꯐꯝꯗꯨꯗ ꯍꯜꯂꯛꯑꯒ ꯂꯩꯇꯥꯔꯒꯗꯤ ꯃꯣꯏꯒꯤ ꯃꯐꯝꯗꯨꯗ ꯂꯩꯇꯥꯔꯗꯤ ꯑꯗꯨꯅꯤ ꯁꯥꯟꯇꯤ ꯄꯨꯔꯛꯇꯣꯏꯁꯦ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯀꯩꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ ꯀꯩꯅꯣ ꯀꯩꯁꯨ ꯂꯩꯇꯦ IDP ꯃꯌꯥꯝꯁꯦ ꯌꯨꯝꯗ ꯍꯟꯖꯟꯕ ꯉꯝꯗ꯭ꯔꯤꯕꯅꯤꯅ ꯏꯔꯥꯡꯁꯦ ꯅꯦꯝꯊꯔꯦ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯖꯜꯂꯦ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯕ ꯌꯥꯗꯦ ꯍꯧꯖꯤꯛ ꯋꯥꯔꯤ ꯌꯥꯝ ꯊꯤꯅ ꯃꯣꯏ ꯂꯩꯔꯤꯕ ꯀꯥꯡꯕꯨ ꯍꯥꯏꯕꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕ ꯑꯗꯒꯤ ꯑꯃ ꯂꯩꯔꯤꯁꯤꯡꯁꯦ ꯌꯥꯝ ꯊꯤꯅ ꯃꯣꯏꯁꯨ ꯋꯥꯏꯌꯦ ꯍꯥꯏꯅꯤꯡꯉꯥꯏ ꯑꯩꯈꯣꯏ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯅ ꯆꯥꯗꯅ ꯂꯩꯕ ꯑꯩꯈꯣꯏꯐꯥꯎ ꯏꯆꯥ ꯏꯋꯥꯒꯤ ꯃꯈꯥꯗ ꯂꯩꯔꯤꯅꯦꯕ ꯃꯣꯏꯗꯤ ꯃꯆꯥ ꯃꯋꯥꯒꯤ ꯃꯈꯥꯗ ꯂꯩꯕꯁꯨ ꯅꯠꯇꯦ ꯃꯣꯏꯅ ꯋꯥꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯁꯨ ꯋꯥꯗꯣꯏꯅꯦꯕ ꯃꯣꯏꯅ ꯅꯨꯡꯉꯥꯏꯔꯗꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯣꯏ ꯋꯥꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯋꯥꯏ ꯑꯗꯣ ꯂꯥꯟꯁꯦ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯟꯕ ꯄꯥꯝꯃꯦ ꯌꯥꯝ ꯍꯥꯏꯕꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅꯀꯣ ꯑꯃꯒꯤ ꯍꯌꯦꯡ ꯑꯩꯁꯨ ꯁꯤꯗꯣꯏꯅꯤ ꯃꯣꯏꯁꯨ ꯁꯤꯗꯣꯏꯅꯤ ꯁꯤꯕꯗ ꯀꯔꯤꯝ ꯄꯨꯔꯣꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯨꯅ ꯐꯖꯅ ꯍꯥꯟꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯄꯥꯝꯃꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯣ ꯁꯤ ꯑꯕꯣꯏ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯏꯔꯥꯡ ꯅꯦꯝꯃꯛꯇꯕꯁꯦ ꯏꯔꯥꯡꯅꯦꯃꯛꯇ ꯑꯩꯈꯣꯏꯅ ꯀꯔꯤ ꯎꯄꯥꯏꯗꯤ ꯇꯧꯔꯨꯅꯤ ꯑꯩ ꯍꯥꯏꯁꯦ ꯑꯗꯨ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯑꯗꯨ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕ ꯐꯩ ꯍꯥꯏꯕꯀꯣ ꯑꯩꯈꯣꯏꯅꯗꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯆꯣꯡꯊꯣꯛꯑꯒ ꯏꯄꯥꯡꯒꯜ ꯏꯊꯧꯅꯥ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯅꯍꯥ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯃꯣꯏꯅ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜꯂꯣꯟꯗꯣ ꯄꯨꯊꯣꯛꯑꯒ ꯑꯃꯨꯛꯇꯪ ꯏꯪꯅ ꯄꯥꯟꯕꯁꯦ ꯄꯥꯝꯃꯤ ꯏꯕꯣꯛꯇꯤ ꯑꯗꯣ ꯑꯕꯣꯡ ꯁꯔꯀꯥꯔꯁꯨ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯦꯀꯣ PR ꯂꯩꯔꯦꯀോ ꯑꯗꯣ ꯁꯔꯀꯥꯔ ꯂꯩꯔꯤꯀꯥꯟ ꯃꯇꯝꯗꯨꯅ ꯐꯩꯅ ꯈꯟꯕ꯭ꯔꯥ ꯑꯩꯈꯣꯏ ꯋꯥꯀꯠꯐꯝ ꯂꯩꯕꯒꯤ ꯅꯠꯇ꯭ꯔꯒꯅ PR ꯂꯩꯔꯒ ꯍꯧꯖꯤꯛ ꯁꯦꯟꯇꯔꯅ ꯄꯥꯟꯕꯁꯤꯅ ꯏꯔꯥꯡꯁꯦ ꯅꯦꯝꯊꯔꯛꯄ ꯔꯣꯝꯗ ꯆꯪꯁꯤꯜꯂꯛꯀꯅꯤ ꯈꯟꯕ꯭ꯔꯥ ꯀꯩ ꯈꯟꯕꯤ ꯑꯕꯣꯛꯀꯤ ꯋꯥꯈꯟꯗ ꯃꯁꯤ ꯏꯕꯦꯝꯃ PRꯗꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯁꯦ ꯃꯥꯟꯅꯔꯒ ꯈꯣꯡꯖꯪ ꯑꯃꯗ ꯑꯩꯈꯣꯏ ꯁꯤ ꯇꯧꯁꯤ ꯍꯥꯏꯕꯗꯤ ꯐꯒꯗ꯭ꯔꯅ ꯈꯜꯂꯤ ꯑꯗꯨ ꯋꯥꯀꯠꯐꯝ ꯂꯩꯔꯤꯉꯩꯗꯁꯨ ꯋꯥꯀꯠꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄ꯭ꯔꯖꯥꯁꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯤꯡꯖꯦꯜ ꯃꯥꯟꯅꯔꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯈꯣꯡꯊꯥꯡ ꯑꯃꯠꯇꯗ ꯄꯨꯔꯛꯄ ꯄꯥꯝꯃꯤ ꯏꯕꯣꯛꯇꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯦ ꯄꯨꯟꯁꯟꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅꯅꯤ ꯄꯨꯟꯁꯟꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯏꯔꯥꯡꯁꯦ ꯑꯩꯈꯣꯏ ꯄꯨꯟꯁꯜꯂꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯗꯨꯅ ꯑꯕꯣꯛꯀꯤꯗꯤ ꯌꯥꯎꯗꯤ ꯌꯥꯝ ꯌꯥꯎꯅꯤꯡꯉꯤ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯄꯥꯡꯒꯜ ꯍꯜꯂꯛꯑꯦ ꯂꯧꯁꯤꯡ ꯂꯩꯔꯕ ꯉꯥꯛꯇꯅꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯉꯥꯛꯇꯅꯤ ꯈꯣꯡꯊꯥꯡ ꯑꯃꯠꯇꯗ ꯊꯥꯡꯖꯜꯂꯒ ꯑꯄꯨꯟꯕ ꯈꯣꯡꯊꯥꯡꯅ ꯑꯐꯕ ꯑꯣꯏꯒꯅꯤ ꯈꯜꯂꯦ ꯅꯨꯡꯉꯥꯏꯖꯩ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯑꯦ ꯊꯝꯕꯧꯗꯪ ꯌꯣꯜꯂꯤꯁꯦ ꯊꯝꯕꯧ ꯈꯛꯇꯅꯤ ꯌꯣꯜꯂꯤꯁꯦ ꯑꯩꯈꯣꯏꯅ ꯇꯥꯟꯖꯔꯨꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯌꯣꯟꯕ ꯂꯥꯛꯏꯅꯤ ꯉꯁꯤꯁꯦ ꯄꯤꯊꯣꯛꯑꯝꯕ ꯂꯂꯣꯟꯕꯤꯅ ꯂꯧꯍꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗ ꯑꯗꯨꯝ ꯄꯤꯔꯝꯕ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯗꯨꯒ ꯑꯃꯨꯛ ꯇꯥꯟꯕ ꯑꯃꯨꯛ ꯆꯠꯄ ꯀꯧꯈꯥ ꯑꯃꯨꯛ ꯇꯥꯜꯂꯝꯃꯦ ꯀꯧꯈꯥ ꯂꯣꯏꯔꯒ ꯑꯃꯨꯛ ꯊꯝꯕꯧ ꯑꯃꯨꯛ ꯇꯥꯟꯕ ꯆꯠꯄ ꯑꯗꯨꯅꯤ ꯍꯧꯖꯤꯛꯁꯦ ꯀꯥꯎꯊꯨꯝꯁꯨ ꯇꯥꯜꯂꯦ ꯑꯗꯒꯤ ꯊꯝꯕꯧ ꯑꯐꯪꯕ ꯍꯥꯏꯇꯥꯔꯦꯀꯣ ꯄꯥꯠꯇꯒꯤ ꯑꯊꯣꯛꯄ ꯑꯐꯪꯕ ꯇꯥꯟꯕ ꯏꯆꯥ ꯆꯠꯈꯤꯕꯩꯁꯨ ꯋꯥꯔꯦ ꯑꯗꯒꯤ ꯂꯩꯀꯥꯏꯗ ꯀꯔꯤ ꯊꯣꯛꯂꯛꯀꯗꯒꯦ ꯑꯩꯈꯣꯏꯅ ꯄꯥꯠꯇ ꯀꯣꯝꯗ ꯆꯠꯂꯤꯁꯦ ꯀꯔꯤ ꯊꯣꯛꯂꯛꯀꯗꯒꯦꯅ ꯌꯥꯝꯅ ꯋꯥꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯊꯋꯥꯏꯁꯦ ꯉꯁꯥꯏꯒꯤ ꯅꯣꯡꯃꯒꯤ ꯐꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤꯅ ꯐꯔꯛꯇꯕꯅꯤꯅ ꯑꯗꯨꯅ ꯏꯆꯥ ꯏꯁꯨ ꯆꯠꯈꯤꯕꯁꯦ ꯊꯋꯥꯏꯁꯦ ꯌꯥꯝ ꯋꯥꯏꯑꯦꯕ ꯐꯣꯟꯃꯛꯇ ꯂꯥꯛꯄꯗ ꯑꯣꯏꯔో ꯀꯔꯤ ꯇꯥꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯅ ꯏꯁꯥꯁꯦ ꯋꯥꯖꯕ ꯑꯃ ꯄꯣꯛꯆꯩꯑꯕ ꯑꯗꯨꯅꯤ ꯏꯆꯥꯉꯩ ꯆꯠꯈꯤꯕꯁꯦ ꯌꯥꯝ ꯋꯥꯏ ꯑꯗꯨꯅꯤ ꯑꯗꯣ ꯑꯕꯣꯛ ꯀꯔꯝ ꯀꯥꯟꯗꯒꯗꯤ ꯁꯥꯟꯇꯤ ꯍꯟꯖꯜꯂꯛꯀꯅꯤ ꯍꯥꯟꯅꯗꯧꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯛꯀꯅꯤ ꯀꯥꯏꯅꯒꯗꯤ ꯁꯨꯝ ꯈꯟꯕ꯭ꯔꯥ ꯈꯜꯂꯛꯏ ꯁꯨꯝ ꯀꯔꯝꯕ ꯃꯇꯝꯗ
ꯆꯥꯡꯉꯩꯁꯦ ꯁꯥꯟꯇꯤ ꯐꯪꯉꯒ ꯂꯩꯖꯕ ꯀꯨꯝꯍꯩ ꯍꯔꯥꯎꯃꯛꯇ ꯑꯣꯏꯔꯣ ꯀꯨꯝꯁꯤꯒꯤ ꯌꯥꯎꯁꯪꯒꯤ ꯑꯣꯏꯔꯣ ꯊꯥꯕꯜ ꯆꯣꯡꯕꯃꯛꯁꯨ ꯐꯪꯖꯗ꯭ꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯍꯥꯛꯇꯛꯇꯗꯤ ꯊꯥꯕꯜ ꯆꯣꯡꯕ ꯈꯣꯠꯄ ꯂꯣꯏꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛꯇꯤ ꯐꯪꯖꯗ꯭ꯔꯦꯕ ꯏꯆꯥꯉꯩꯁꯤꯁꯨ ꯑꯗꯨꯅꯤ ꯃꯧꯃꯛꯇ ꯊꯥꯕꯜ ꯆꯣꯡꯕ ꯑꯣꯏꯔꯣ ꯑꯃ ꯇꯧꯕ ꯑꯣꯏꯔꯣ ꯅꯨꯡꯉꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯕꯁꯦ ꯐꯪꯗ꯭ꯔꯦꯕ ꯑꯗꯨꯅ ꯈꯟꯖꯔꯤꯃꯤ ꯀꯔꯝꯕ ꯃꯇꯝꯗ ꯁꯥꯟꯇꯤ ꯐꯪꯉꯛꯄ ꯍꯥꯏꯗꯅ ꯏꯁꯣꯔꯗ ꯅꯤꯖꯔꯤꯃꯦꯕ ꯑꯩꯈꯣꯏꯅ ꯒꯣꯕꯤꯟꯗꯗ ꯆꯠꯂꯤꯁꯦ ꯑꯃꯨꯛꯇꯗꯤ ꯁꯥꯟꯇꯤ ꯍꯟꯖꯟꯕꯤꯔꯛꯎꯅ ꯈꯜꯂꯒꯅꯦ ꯈꯟꯖꯔꯒ ꯏꯄꯨꯛꯅꯤꯡꯁꯤꯗ ꯆꯠꯆꯔꯤꯅꯦꯕ ꯂꯥꯏ ꯈꯨꯔꯨꯝꯃꯒ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯁꯦ ꯍꯟꯖꯜꯂꯛꯄ ꯍꯟꯖꯜ ꯑꯣꯏꯖꯔꯁꯅꯨꯅ ꯈꯟꯖꯔꯒ ꯂꯩꯖꯔꯤꯅꯦꯕ ꯂꯣꯛꯁꯤꯟ ꯇꯧꯗꯅ ꯃꯌꯥꯝ ꯇꯧꯒꯗꯕꯗꯨꯁꯨ ꯑꯗꯨ ꯄꯨꯂꯞ ꯊꯤꯡꯈ꯭ꯔꯦ ꯑꯗꯒꯤ ꯂꯤꯔꯤꯛ ꯀꯟꯅ ꯃꯤ ꯂꯣꯏ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯁꯦꯟ ꯇꯥꯟꯕꯩ ꯃꯔꯝꯁꯨ ꯂꯣꯏ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯂꯣꯏꯅ ꯋꯥꯔꯦ ꯑꯩꯈꯣꯏ ꯕꯖꯥꯔꯅꯤꯗꯒꯤ ꯃꯤꯕꯨ ꯇꯤꯟꯗ꯭ꯔꯤꯁꯤ ꯌꯦꯡꯉꯨ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯤꯒꯤ ꯏꯔꯥꯡꯁꯦ ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯋꯥꯔꯦ ꯃꯁꯦ ꯀꯔꯤ ꯀꯔꯤꯗꯤ ꯂꯧꯈꯠꯍꯟꯅꯤꯡꯉꯤ ꯁꯦꯟꯇꯔꯅ ꯒꯣꯚꯔꯟꯃꯦꯟꯠꯅ ꯁꯤꯕ ꯏꯔꯥꯡꯁꯤ ꯍꯦꯛ ꯐꯅꯕꯅꯦ ꯁꯦꯟꯇꯔꯅꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯌꯥꯅꯔꯒꯅꯦ ꯀꯨꯀꯤꯒ ꯃꯩꯇꯩꯒꯁꯤ ꯌꯥꯅꯔꯒꯅꯦ ꯏꯔꯥꯡꯁꯤ ꯐꯅꯕ ꯁꯤꯟꯕꯤꯔꯒꯗꯤ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯐꯅꯤ ꯕ꯭ꯔꯤꯗꯤꯀꯦꯟꯗ ꯂꯩꯔꯤ ꯃꯁꯥ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯕ ꯑꯗꯨꯒ ꯃꯥꯏ ꯍꯤꯡꯅꯕ ꯍꯣꯠꯅꯖꯕ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯕ ꯑꯩꯈꯣꯏꯕ ꯋꯥꯗꯅ ꯕ꯭ꯔꯤꯗꯤꯀꯦꯟ ꯃꯤꯒꯤ ꯌꯨꯝꯗ ꯂꯩꯔꯒ ꯃꯣꯏꯅ ꯀꯔꯤ ꯋꯥꯈꯜꯅꯣ ꯈꯟꯗꯣꯏꯁꯦ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯑꯉꯥꯡ ꯑꯣꯏꯔꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯑꯣꯏꯔో ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯑꯗꯨꯅꯅꯦ ꯁꯤ ꯌꯥꯝ ꯊꯨꯅ ꯁꯣꯂꯨꯁꯟ ꯄꯨꯔꯛꯑꯒꯅꯦ ꯑꯗꯒꯤ ꯕ꯭ꯔꯤꯗꯤꯀꯦꯟꯗ ꯂꯩꯕ ꯃꯌꯨꯝꯗ ꯍꯜꯍꯟꯕ ꯑꯗꯩ ꯃꯌꯥꯝꯁꯤ ꯌꯥꯝꯅ ꯁꯥꯟꯅꯕ ꯑꯃ ꯄꯨꯔꯒꯅꯦ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯕ ꯄꯥꯝꯃꯤ ꯏꯕꯦꯝꯃ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯡꯊꯦꯝ ꯇꯨ ꯊꯧꯕꯥꯜ ꯑꯣꯛꯇꯣ ꯄꯥꯔꯀꯤꯡꯗꯅꯦ ꯃꯐꯝꯁꯤꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯑꯣꯛꯇꯣ ꯈꯥꯝꯃꯒ ꯂꯩꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯀꯀꯥ ꯍꯣꯏꯁꯤꯡꯁꯤꯒ ꯎꯅꯔꯀꯥꯟꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯈꯤꯇꯪ ꯑꯄꯥꯝꯕ ꯑꯣꯄꯤꯅꯤꯌꯟ ꯈꯤꯇꯪ ꯐꯣꯡꯗꯣꯛꯄꯒꯤ ꯇꯟꯖꯥꯁꯨ ꯂꯧꯃꯤꯟꯅꯁꯦ ꯀꯥ ꯒꯥꯔꯤ ꯁꯦꯝꯃꯤꯔꯣ ꯒꯥꯔꯤ ꯁꯦꯝꯃꯤꯅꯦ ꯉꯁꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯤ ꯏꯊꯣꯛ ꯊꯣꯛꯇꯕ꯭ꯔꯣ ꯉꯁꯤꯁꯤ ꯁꯟꯗꯦꯅꯤꯅ ꯃꯤꯁꯦ ꯃꯤꯊꯣꯛ ꯈꯤꯇꯪ ꯋꯥꯠꯂꯦ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯂꯩꯕꯅꯤꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗꯁꯨ PR ꯂꯩꯔꯦꯀꯣ PR ꯂꯩꯔꯕꯅꯤꯅ khitang irangse nemtha rakani ena khanbra akhoi na hojik uribasida akhoi PR lerikan manungda akhoi mahairoi mangba angan famsa mangba khopasa dum thengnari ko ado mamangi government palikan da leramba manipur duga PR lerikan da oiriba manipur gi phibam siga izigi khedam se kamaina ubi kai mamang thakta pangkheba sarkar ga hojik PR gi lai ba PR gi matam siga hai roga ti amarom thakdi parsi ru chalai ba sarkar chalai ba phai amarom da mairoi gi singi khaluraga di parsi ru na bo chalai ba na pharabra ina khalle khoi wakhal da di kamaina oidono ai di hojik ki manipur gi irang sidida hai ga di PR na chalai ramina irang ru ho ngamde sing chu tam chu azu PR gi sasal le ramina azu khoi da chu ta sena 노무기 센달 람비도서 짤리 토이비스도 잠나 고동 짜다바 마용나바 카라 좀 제네 아무로도급디 사카나 잘라이버고디 파이 바보디 paragasu akhoi sarkar se 몽마린타 타바 하이가드라 거이 하이도모소 코네 제도 파이다 하이로가소 두니아다니나 페이스북다 미디어다 거이다 타갈라가 마두기 차락피게다 하이비 단디도수 기범 야오르시나 adna khoina sum state ja wa siam lu da bida khoi gi safan to bu no mai ta fan to ba khara ta la ga ngan na yum da dum hanjang ki ba hai bi wa khan da dum nei re yam thuna khoi gi irang su hantha ba hai tare ne ko adu gi irang su khoni yam thuna nem chalan ba pami sarkar ga su adigi center ge state government ge su center ge su wai sana ba adu jana ba animak to pura ga shanti pura kodne khoni hena maro ina pamjari si yam nuaje ka thakachari okto thoba ka ka haiga sungwari sinaba gi tanja su lejage ka nuai biru bo nuai ya aji se mi ithok thok da bra si di mi thok te mi thok ya
ꯑꯗꯣ ꯍꯧꯖꯤꯛꯀ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯁꯦ ꯍꯧꯖꯤꯛ ꯄꯤ.ꯑꯥꯔ.ꯗꯤ ꯊꯝꯃꯤꯀꯣ ꯄꯤ.ꯑꯥꯔ. ꯊꯝꯃꯤꯀꯥꯟ ꯂꯩꯔꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯒ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯗ ꯒꯕꯔꯃꯦꯟ ꯑꯃ ꯄꯥꯜꯂꯝꯃꯤꯀꯥꯟ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯔꯤꯖꯥꯏꯟ ꯇꯧꯗ꯭ꯔꯤꯀꯥꯟ ꯃꯃꯥꯡꯗ ꯂꯩꯔꯝꯕꯗꯨꯒ ꯑꯅꯤꯁꯤꯒꯤ ꯈꯦꯠꯅꯕꯁꯦ ꯀꯃꯥꯏꯅ ꯎꯕꯤ ꯄꯤ.ꯑꯥꯔ. ꯂꯩꯔꯒꯅ ꯏꯔꯥꯡꯁꯦ ꯈꯔ ꯂꯥꯛꯁꯜꯂꯦꯅ ꯈꯟꯕ꯭ꯔꯥ ꯒꯕꯔꯃꯦꯟ ꯂꯩꯔꯤꯀꯥꯟꯗꯅ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯃꯄꯤ ꯃꯄꯥ ꯂꯩꯕꯅꯤꯅ ꯑꯗꯨꯅ ꯍꯦꯟꯅ ꯐꯩꯅ ꯈꯟꯕ꯭ꯔꯥ ꯆꯞ ꯃꯥꯟꯅꯩꯗ ꯍꯥꯟꯅꯩꯗꯨꯒ ꯂꯩꯇ꯭ꯔꯁꯨ ꯄꯤꯌꯥꯔ ꯂꯩꯔꯁꯨ ꯀꯩꯝꯇ ꯑꯍꯣꯡꯕ ꯂꯩꯇ꯭ꯔꯦ ꯑꯗꯩ ꯃꯣꯏ ꯂꯩꯔꯝꯃꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯁꯦꯟꯇꯔꯗꯒꯤ ꯑꯩꯈꯣꯏꯅ ꯑꯁꯥ ꯊꯝꯕ ꯌꯥꯕꯁꯦ ꯀꯩꯅꯦꯅ ꯈꯟꯕꯤyo ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯑꯁꯥꯁꯦ ꯍꯧꯖꯤꯛ ꯐꯥꯎꯗ ꯀꯔꯤꯝꯕ ꯁꯦꯟꯇꯔꯅ ꯄꯥꯏꯈꯠꯂꯛꯇꯕꯅꯤꯅ ꯍꯧꯖꯤꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖꯕꯁꯦ ꯀꯔꯤꯝ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯁꯦꯟꯇꯔ ꯕꯤ.ꯖꯦ.ꯄꯤ. ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯁꯥꯝ ꯀꯨꯏꯁꯤꯜꯂꯛꯑꯀꯥꯟꯁꯤꯗ ꯀꯔꯤꯝꯕꯣꯏ ꯈꯣꯡꯊꯥꯡꯁꯤ ꯂꯧꯈꯠꯂꯛꯇꯕꯒ ꯆꯞ ꯃꯥꯟꯅꯅ ꯂꯩꯕꯅꯤꯅ ꯄꯤꯌꯥꯔ ꯄꯥꯜꯂꯁꯨ ꯄꯥꯟꯗ꯭ꯔꯁꯨ ꯍꯥꯟꯅ ꯁꯔꯀꯥꯔ ꯂꯩꯔꯤꯉꯩꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯗꯤ ꯃꯩꯇꯩꯗ ꯑꯔꯥꯝꯕꯥꯏꯗ ꯑꯗꯩ ꯑꯃꯗ ꯀꯩꯅꯣꯗ ꯈꯨꯠꯂꯥꯏ ꯊꯤꯟꯀꯠꯂꯛꯑꯣꯅ ꯊꯤꯟꯀꯠꯍꯜꯂꯦ ꯑꯗꯒꯤ ꯆꯤꯡꯗꯒꯤ ꯈꯨꯠꯂꯥꯏ ꯊꯤꯟꯀꯠꯂꯦ ꯐꯥꯏ ꯈꯣꯠꯂꯦꯒ ꯇꯧꯔꯤꯁꯤꯗꯤ ꯗꯕꯜ ꯕ꯭ꯔꯦꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯇꯦꯛ ꯑꯇꯥ ꯈꯔ ꯈꯣꯝꯀꯠꯂꯒ ꯑꯗ ꯆꯤꯡꯗꯗꯤ ꯃꯣꯏꯅ ꯃꯤꯠꯌꯦꯡ ꯊꯝꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯑꯗꯨꯝ ꯂꯩ ꯍꯥꯏꯇꯥꯔꯦ तसेंगा ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯁꯤꯡꯗ ꯁꯦꯟꯇꯔꯅ ꯁꯞꯄꯣꯔꯠ ꯅꯥꯀꯣꯏꯅꯅ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤ ꯃꯇꯥꯡ ꯑꯃ ꯎꯕ ꯐꯪꯉꯦ ꯃꯥꯅꯦ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯥ ꯑꯩꯈꯣꯏ ꯇꯤꯚꯤꯒꯤ ꯁꯨꯝ ꯂꯥꯛꯄꯅꯦꯕꯀꯣ ꯉꯥꯛꯇꯪ ꯅ꯭ꯌꯨ ꯇꯤꯚꯤꯒꯤꯅꯦꯕꯀꯣ ꯑꯗꯣ ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯁꯦꯅꯦ ꯑꯣꯏꯒ ꯀꯩ ꯄꯣꯠ ꯂꯩꯕꯤꯔꯨꯏꯅꯣ ꯉꯁꯤꯁꯦ ꯄꯣꯠꯁꯦ ꯇꯔꯕꯨꯁꯁꯨ ꯂꯩꯔꯨꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯏꯕꯥꯅꯤꯗꯤꯅꯦ ꯄꯥꯎꯅꯥ ꯕꯖꯥꯔꯗ ꯂꯩꯕ ꯀꯦꯔꯤꯌꯔ ꯑꯦꯁ ꯀꯦꯔꯤꯌꯔ ꯀꯥꯎꯟꯁꯤꯜꯒꯤꯗ ꯏꯆꯥꯅꯨꯄꯥꯁꯦ ꯄꯤ.ꯗꯤꯒꯤ ꯀ꯭ꯂꯥꯁꯀꯤ ꯊꯤꯟꯕ ꯆꯠꯂꯨꯕꯅꯦꯕ ꯑꯗꯨ ꯍꯜꯂꯛꯄ ꯃꯣꯏꯅ ꯂꯥꯏꯟꯗ ꯂꯥꯛꯍꯧꯔꯦꯕ ꯊꯧꯕꯥꯜ ꯀꯥꯏꯋꯥꯏꯗ ꯑꯣꯏꯗꯣꯏꯅꯤ ꯑꯩꯗꯤ ꯊꯧꯕꯥꯜ ꯋꯥꯡꯈꯦꯝ ꯕꯖꯥꯔꯗꯒꯤꯅꯦ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕꯁꯦ ꯄꯤ.ꯑꯥꯔ.ꯗꯤ ꯂꯩꯅꯦꯕꯀꯣ ꯄꯤ.ꯑꯥꯔ. ꯂꯩꯕꯁꯤꯅ ꯅꯦꯅꯦꯒꯤ ꯋꯥꯈꯜꯂꯣꯟꯗ ꯁꯤꯅ ꯈꯤꯇꯪ ꯁꯥꯟꯇꯤ ꯂꯩꯅ ꯈꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯃꯥꯡꯗ ꯒꯕꯔꯃꯦꯟ ꯑꯃ ꯄꯥꯜꯂꯝꯕꯗꯣ ꯑꯗꯨ ꯃꯇꯝꯗꯨꯅ ꯍꯦꯟꯅ ꯐꯩꯅ ꯈꯟꯕ꯭ꯔꯥ ꯀꯃꯥꯏꯅ ꯈꯟꯒꯦ ꯍꯥꯏꯕꯁꯦ ꯍꯥꯏꯗꯣꯛꯄꯗꯤ ꯍꯦꯛꯇ ꯉꯝꯗ꯭ꯔꯦꯕꯀꯣ ꯁꯨꯝ ꯑꯩꯈꯣꯏ ꯉꯍꯥꯟꯒꯩ ꯂꯥꯟ ꯂꯩꯕꯅꯤꯅꯕꯀꯣ ꯑꯗꯨꯒꯤ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯒꯣꯚꯔꯟꯃꯦꯟꯠ ꯄꯥꯜꯂꯒꯁꯨ ꯑꯗꯨꯝ ꯏꯔꯥꯡꯗꯤ ꯑꯗꯨꯝ ꯂꯩꯗꯅ ꯍꯧꯖꯤꯛꯇꯤ ꯄꯤꯌꯥꯔ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯏꯔꯥꯡꯁꯦ ꯅꯦꯝꯊꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯗ ꯁꯥꯟꯇꯤ ꯈꯤꯇꯪ ꯂꯩꯕ꯭ꯔꯥꯗꯤ ꯈꯜꯂꯦ ꯍꯥꯏꯕ ꯅꯦꯝꯊꯩ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯄ ꯁꯤ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯄꯨꯔꯥ ꯑꯣꯏꯅ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗꯨꯃꯛ ꯍꯟꯖꯜꯂꯦ ꯍꯥꯏꯅꯗꯤ ꯈꯟꯕ꯭ꯔꯥ ꯍꯥꯟꯅ ꯐꯤꯕꯝꯗꯨꯗꯤ ꯍꯟꯖꯜꯂꯛꯄꯗꯤ ꯑꯩꯈꯣꯏꯅ ꯎꯗ꯭ꯔꯤꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯀꯩꯀꯩ ꯂꯦꯞꯄ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯁꯤꯁꯤꯒꯤ ꯋꯥꯅꯤꯀꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯇꯩ ꯊꯣꯏꯗꯣꯛꯄꯗꯤ ꯑꯗꯨꯗꯤ ꯑꯩ ꯍꯥꯏꯕꯗꯤ ꯅꯣꯡꯃꯩ ꯀꯥꯞꯄ ꯈꯤꯇꯪ ꯂꯦꯞꯄꯛꯄ ꯑꯁꯤꯗꯤ ꯈꯤꯇꯪ ꯐꯕ ꯃꯥꯜꯂꯤ ꯑꯗꯨꯒ ꯄꯨꯔꯥ ꯑꯣꯏꯅ ꯏꯔꯥꯡ ꯅꯦꯝꯊꯔꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯂꯩꯇꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯂꯩꯇꯦ ꯍꯥꯏꯕ ꯑꯗꯣ ꯌꯥꯝ ꯊꯨꯅꯒꯗꯤ ꯑꯩꯈꯣꯏ ꯏꯔꯥꯡꯁꯦ ꯅꯦꯝꯃꯛꯀꯥꯟꯗ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯖꯜꯂꯛꯄ ꯉꯝꯒꯅꯤꯅꯗꯤ ꯈꯟꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯝ ꯀꯨꯏꯅ ꯑꯗꯨꯝ ꯏꯔꯥꯡꯁꯦ ꯂꯩꯈꯤꯅꯤꯅ ꯑꯗꯨꯝ ꯈꯟꯕꯤꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯒꯗꯤ ꯁꯨꯝ ꯌꯥꯝ ꯊꯨꯅ ꯏꯔꯥꯡꯁꯦ ꯅꯦꯝꯊꯔꯛꯄ ꯌꯥꯕꯒꯤ ꯑꯗꯨꯝ ꯋꯥꯈꯜꯂꯣꯟꯗꯤ ꯂꯩꯕ ꯃꯥꯜꯂꯦꯀꯣ ꯑꯩꯈꯣꯏ ꯁꯨꯝ ꯑꯩꯅ ꯈꯟꯖꯕꯗ ꯑꯗꯣ ꯑꯣꯏꯔꯁꯅꯨ ꯁꯨꯃꯥꯏꯅ ꯌꯥꯝ ꯊꯨꯅ ꯁꯣꯔꯣꯛꯁꯦ ꯐꯖꯅ ꯂꯥꯟꯗ꯭ꯔꯗꯤꯅꯦ ꯑꯃꯨꯛ ꯒꯥꯔꯤꯅ ꯊꯣꯝꯈꯤꯗꯅꯕ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯁꯦꯅ ꯇꯧꯅꯦ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟꯁꯤꯒꯤ ꯃꯇꯥꯡꯗ ꯂꯥꯟꯁꯤꯅ ꯁꯣꯛꯍꯜꯂꯤꯁꯦ ꯑꯌꯥꯝꯕꯅ ꯋꯥꯔꯀꯔꯁꯤꯡꯗꯁꯨ ꯑꯣꯏꯔꯦ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯄꯨꯕꯁꯤꯡꯗ ꯑꯌꯥꯝꯕ ꯁꯣꯛꯍꯜꯂꯤꯀꯣ ꯂꯥꯟꯁꯤꯅ ꯄꯤꯔꯤꯕ ꯆꯩꯊꯦꯡꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯤꯌꯨ ꯂꯥꯟꯁꯤꯅ ꯄꯤꯔꯤꯕ ꯆꯩꯊꯦꯡꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯤꯡꯕꯗ ꯌꯥꯝ ꯋꯥꯔꯦ ꯑꯗꯨꯅ ꯂꯝ ꯑꯇꯩ ꯆꯠꯄꯁꯨ ꯌꯥꯗ꯭ꯔꯕꯅꯤ나 ꯁꯤ ꯃꯅꯨꯡꯁꯤꯗ ꯌꯥꯝ ꯑꯋꯥꯕ ꯆꯩꯊꯦꯡ ꯀꯌꯥ ꯊꯦꯡꯅꯔꯦ ꯍꯥꯏꯕ ꯇꯥꯏ ꯃꯅꯤꯄꯨꯔꯗ ꯄꯤ.ꯑꯥꯔ. ꯊꯝꯕꯁꯦ ꯁꯦꯟꯇꯔꯒꯤ ꯑꯐꯕ ꯈꯣꯡꯊꯥꯡꯅꯤ ꯂꯥꯟꯁꯦ ꯂꯣꯏꯁꯤꯟꯅꯕꯒꯤꯅ ꯈꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯔꯀꯥꯔ ꯑꯃ ꯂꯩꯕꯁꯤꯅ ꯐꯩꯅ ꯈꯟꯕ꯭ꯔꯥ ꯁꯔꯀꯥꯔ ꯂꯩꯔꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯗꯒꯤ ꯄꯤꯌꯥꯔ ꯂꯥꯛꯄꯁꯤꯅꯁꯨ ꯃꯣꯏ ꯂꯥꯟꯁꯤ ꯂꯣꯏꯁꯤꯟꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯂꯩꯇꯦ ꯃꯁꯤꯗ ꯑꯝꯍꯥ ꯃꯥꯟꯅꯩ ꯍꯥꯏꯕ ꯇꯥꯔꯦ ꯋꯥꯔꯤꯁꯦ ꯉꯔꯥꯡꯗꯤ ꯁꯥꯟꯅꯩꯌꯦꯕꯀꯣ ꯑꯗꯣ ꯁꯥꯟꯅꯕꯁꯤꯗ ꯂꯩꯈꯥꯏ ꯇꯥꯕꯗꯤ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯗꯒꯤ ꯄꯨꯊꯣꯔꯛꯏꯕ ꯄꯣꯏꯟꯠꯁꯤꯡꯁꯦ ꯀꯨꯀꯤꯁꯤꯡꯅ ꯔꯤꯖꯦꯛ ꯇꯧꯕ ꯌꯥꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯅ ꯋꯥꯔꯤꯁꯦ ꯂꯩꯈꯥꯏ ꯇꯥꯕ ꯉꯝꯗꯦꯕ ꯑꯗꯣ ꯁꯨꯃꯥꯏ ꯁꯨꯝ ꯆꯠꯊꯔꯒꯗꯤ ꯂꯥꯟꯁꯦ ꯊꯨꯅ ꯂꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗꯤ ꯂꯩ ꯁꯨꯃꯥꯏ ꯁꯨꯝ ꯆꯠꯊꯔꯒꯗꯤ ꯂꯥꯟꯁꯤ ꯂꯣꯏꯁꯤꯟꯕꯒꯤ ꯀꯟꯗꯤꯁꯟꯁꯤ ꯋꯥꯒꯅꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯤ ꯃꯃꯥꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯥꯏꯃꯤꯡ ꯑꯃ ꯂꯧꯖꯒꯦ ꯃꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯀꯩ ꯏꯟꯁꯥꯡ ꯆꯥꯏꯗꯣ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯆꯥꯔꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯆꯥꯔꯦ ꯌꯨꯝꯗꯒꯤ ꯆꯥꯔꯒ ꯂꯥꯛꯏꯔꯣ ꯌꯨꯝꯗꯒꯤ ꯆꯥꯕ ꯅꯠꯇꯦ ꯁꯤꯗ ꯍꯣꯇꯦꯜꯗꯒꯤ ꯆꯥꯕꯅꯦ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯁꯦ ꯃꯇꯤꯛ ꯆꯥꯗꯕ
ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯗꯕꯗꯨ ꯌꯥꯝ ꯊꯤꯅ ꯆꯥꯗ꯭ꯔꯦ ꯑꯗꯨꯅ ꯃꯣꯏꯅꯅꯦꯅ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯃꯥꯒꯤ ꯂꯩꯉꯥꯛꯅꯁꯨ ꯐꯖꯅ ꯂꯣꯏꯁꯤꯟꯕꯤꯔꯝꯗ꯭ꯔꯦꯀꯣ ꯍꯧꯖꯤꯛꯁꯦ ꯄ꯭ꯔꯦꯁꯤꯗꯦꯟꯁ ꯔꯨꯜꯁꯨ ꯊꯝꯃꯦ ꯄ꯭ꯔꯦꯁꯤꯗꯦꯟꯁ ꯔꯨꯜ ꯊꯝꯃꯀꯥꯟꯁꯤꯗꯗꯤ ꯑꯃꯨꯛ ꯃꯅꯤꯄꯨꯔꯒꯤ ꯇꯨꯡꯒꯤ ꯂꯥꯏꯕꯛꯁꯦ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤꯅ ꯈꯜꯂꯦ ꯀꯔꯤ ꯑꯣꯏꯔꯛꯀꯗꯣꯏꯅꯣ ꯍꯥꯏꯁꯦ ꯃꯣꯏꯁꯤꯅ ꯑꯆꯨꯝꯕꯁꯦ ꯑꯃꯠꯇꯁꯨ ꯄꯨꯊꯣꯔꯛꯇ꯭ꯔꯦ ꯂꯣꯏꯁꯟꯕꯁꯨ ꯅꯥꯏꯗ꯭ꯔꯦ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤꯅ ꯈꯜꯂꯤꯕ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯀꯔꯤ ꯍꯥꯏꯅ ꯄꯥꯎꯗꯝꯗꯣꯏꯅꯣ ꯑꯩꯁꯨ ꯍꯥꯏꯕ ꯑꯃ ꯈꯪꯗ꯭ꯔꯦ ꯁꯨꯃꯥꯏ ꯁꯨꯝ ꯋꯥꯔꯒ ꯁꯨꯝ ꯂꯩꯔꯗ꯭ꯔꯥ ꯅꯨꯡꯉꯥꯏꯔꯛꯈꯤꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯈꯪꯐꯝ ꯑꯃ ꯈꯪꯗꯦ ꯀꯔꯤꯗ ꯍꯥꯏꯔꯒ ꯂꯣꯏꯁꯟꯗꯣꯏꯅꯣ ꯑꯩꯁꯨ ꯈꯪꯗꯦ ꯃꯁꯤ ꯈꯨꯝꯐꯝ ꯑꯃ ꯈꯪꯗꯦ ꯏꯃꯥꯁꯨ ꯑꯩꯈꯣꯏꯁꯨ ꯃꯤꯁꯇꯔ ꯕꯤꯔꯦꯟꯅꯗꯤ ꯏꯔꯥꯡ ꯅꯦꯝꯃꯦ ꯍꯥꯏꯔꯝꯗ꯭ꯔꯥ ꯃꯥꯅ ꯄꯥꯜꯂꯤꯉꯩꯗꯗꯤ ꯑꯗꯣꯏꯔꯥꯡ ꯅꯦꯝꯕ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯏꯔꯥꯡ ꯅꯦꯝꯕ ꯍꯥꯏꯕꯁꯦ ꯁꯨꯡꯌꯥ ꯌꯥꯗꯦ ꯅꯦꯝꯃꯦ ꯍꯥꯏꯅꯤꯡꯗꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯂꯤꯂꯤ ꯀꯦꯝꯗ ꯂꯩꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯏꯁꯨ ꯏꯆꯥꯁꯤꯡ ꯃꯌꯥꯝ ꯂꯩꯗꯅ ꯏꯕꯨꯡ ꯃꯌꯥꯝ ꯑꯃ ꯁꯤꯁꯤꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯟꯕ ꯌꯥꯔꯕ ꯆꯤꯡꯌꯥ ꯇꯝꯌꯥꯗ ꯂꯩꯕ ꯃꯌꯥꯝꯁꯤꯡꯁꯦꯀꯣ ꯁꯤꯁꯤꯅ ꯍꯦꯛ ꯍꯟꯖꯟꯕ ꯌꯥꯔꯒꯗꯤ ꯏꯔꯥꯡ ꯅꯦꯝꯃꯦ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯅ ꯍꯟꯖꯟꯕ ꯌꯥꯗ꯭ꯔꯤꯕꯅꯤꯅ ꯏꯔꯥꯡꯁꯤ ꯅꯦꯝꯃꯦ ꯍꯥꯏꯕꯗꯤ ꯂꯥꯜ ꯂꯣꯏꯔꯦ ꯍꯥꯏꯕꯁꯤ ꯑꯩꯗꯤ ꯍꯥꯏꯖꯕ ꯉꯝꯗꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯃꯥ ꯅꯨꯡꯉꯥꯏꯖꯔꯦ ꯑꯃꯨꯛ ꯊꯣꯛꯆꯔꯨꯏꯒꯦ ꯅꯤꯅꯦꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥ ꯉꯥꯛꯇꯪ ꯂꯧꯖꯒꯦ ꯅꯤꯅꯦꯁꯦ ꯀꯩ ꯂꯩꯔꯨꯏꯅꯣ ꯑꯩꯁꯦ ꯇꯤꯖꯤꯗ ꯀꯩꯅꯣꯒꯤ ꯏꯚꯥꯂꯨꯑꯦꯁꯟ ꯆꯠꯄꯅꯦꯕ ꯄꯦꯄꯔꯒꯤ 12ꯒꯤ ꯑꯗꯣ ꯉꯁꯤ ꯂꯣꯏꯔꯦꯅ ꯂꯣꯏꯔꯒ ꯍꯜꯂꯛꯄꯅꯦ ꯑꯗꯨꯗꯤ ꯉꯁꯤ ꯂꯣꯏꯕ ꯅꯨꯃꯤꯠꯇꯤ ꯆꯥꯛꯀ ꯆꯥꯅꯔꯛꯇꯕ꯭ꯔꯥ ꯆꯥꯅꯔꯛꯑꯦ ꯑꯩꯁꯨ ꯆꯥꯅꯔꯛꯇꯧ ꯃꯥꯟꯕ ꯑꯗꯣ ꯅꯤꯅꯦꯁ ꯊꯧꯕꯥꯜ ꯀꯥꯏꯋꯥꯏꯗꯩ ꯑꯩꯁꯦ ꯋꯥꯡꯈꯦꯝ ꯋꯥꯡꯈꯦꯝꯗꯒꯤꯅꯦꯕꯀꯣ ꯍꯨꯏꯗ꯭ꯔꯣꯝ ꯂꯩꯀꯥꯏ ꯑꯗꯣ ꯏꯁꯥꯁꯦ ꯁ꯭ꯀꯨꯜ ꯀꯩ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯕꯤꯔꯦ ꯑꯖꯥꯗ ꯍꯥꯏꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯕꯅꯦ ꯑꯗꯣ ꯅꯤꯅꯦ ꯍꯥꯏꯗꯤ ꯑꯣꯖꯥꯁꯨ ꯑꯣꯏꯕꯤꯔꯦ ꯁꯤꯟꯐꯝꯗꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯇꯧꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯤꯅ ꯍꯥꯏꯕ ꯇꯥꯔꯦꯅꯦꯀꯣ ꯁꯥꯇ꯭ꯔꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯍꯟꯗꯣꯏꯅꯦꯕꯀꯣ ꯑꯦꯖ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯗ ꯊꯦꯡꯅꯔꯛꯄ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦꯅꯦ ꯈꯪꯕ ꯏꯔꯥꯡꯁꯤꯅ ꯁꯣꯛꯍꯟꯕ ꯑꯗꯨꯒꯨꯝꯕ ꯍꯥꯏꯕꯤꯌꯨ ꯑꯦꯛꯖꯥꯝꯗꯣ ꯑꯗꯨꯝ ꯕꯦꯁ ꯇꯧꯔꯒꯦꯀꯣ ꯍꯧꯖꯤꯛꯇ ꯑꯩꯈꯣꯏꯅ ꯉꯁꯤ ꯉꯔꯥꯡ ꯂꯣꯏꯕꯁꯤꯗ ꯈꯣꯠꯄꯁꯤꯗꯀꯣ ꯂꯥꯟ ꯆꯠꯂꯨꯕꯅꯦ ꯃꯦꯗꯥꯝ ꯀꯣ ꯑꯣꯖꯥ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛꯄꯨꯗꯤ ꯌꯥꯝ ꯄꯥꯅꯤꯡꯕꯅꯦ ꯑꯗꯨꯗ ꯂꯥꯏꯔꯤꯛꯇꯣ ꯄꯥꯕ ꯉꯝꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯏꯖꯔꯤꯁꯦ ꯑꯉꯝꯕꯗ ꯀꯩꯅꯣ ꯇꯧꯔꯒ ꯄꯥꯖꯕꯅꯤ ꯏꯖꯕꯅꯤ ꯑꯗꯨꯅ ꯄꯥꯁꯇꯪꯗꯤ ꯇꯧꯕꯤꯌꯨꯒ ꯍꯥꯏꯕ ꯌꯥꯎꯋꯦꯕ ꯃꯣꯏꯗ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯦ ꯃꯅꯤꯄꯨꯔꯗ ꯄꯤ ꯑꯥꯔ ꯂꯩꯔꯤꯅꯤꯀꯣ ꯄꯤ ꯑꯥꯔ ꯂꯩꯕꯁꯤꯗ ꯂꯩꯔꯤꯕꯒꯤ ꯄꯤ ꯑꯥꯔꯒꯤ ꯃꯅꯨꯡꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟ ꯍꯥꯏꯇꯥꯔꯦꯀோ ꯁꯤꯁꯤꯒ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟ ꯑꯃ ꯄꯥꯜꯂꯝꯕ ꯄꯤ ꯑꯥꯔ ꯂꯥꯛꯇ꯭ꯔꯤꯀꯥꯟꯗ ꯃꯃꯥꯡꯗ ꯄꯥꯜꯂꯝꯕ ꯒꯚꯔꯟꯃꯦꯟ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯃꯥꯡꯒꯤ ꯒꯚꯔꯟꯃꯦꯟ ꯍꯥꯏꯕ ꯇꯥꯕꯅꯤꯀꯣ ꯁꯤꯗ ꯂꯩꯔꯝꯕꯁꯤꯒ ꯑꯅꯤꯁꯤꯒꯤ ꯈꯦꯠꯅꯕꯁꯦ ꯀꯃꯥꯏꯅ ꯎꯕꯤ ꯄꯤ ꯑꯥꯔ ꯂꯩꯕꯒꯤ ꯃꯇꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯦ ꯈꯤꯇꯪ ꯅꯦꯝꯊꯩ ꯈꯤꯇꯪ ꯐꯒꯠꯂꯦ ꯍꯥꯏꯅ ꯈꯟꯕ꯭रा ꯅꯠꯇ꯭ꯔꯒꯅ ꯒꯚꯔꯟꯃꯦꯟ ꯑꯃ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯋꯥꯀꯠꯐꯝ ꯂꯩꯕꯁꯤꯅ ꯐꯩꯅ ꯈꯟꯕ꯭ꯔꯥ ꯑꯧ ꯒꯚꯔꯟꯃꯦꯟ ꯑꯃ ꯂꯩꯕꯁꯤꯅ ꯑꯩꯈꯣꯏꯒꯤꯗꯤ ꯀꯣ ꯃꯄꯤ ꯃꯄꯥꯅꯤꯅ ꯋꯥꯀꯠꯐꯝ ꯑꯃ ꯂꯩꯕꯅꯤꯅ ꯑꯗꯨꯅ ꯈꯤꯇꯪ ꯁ꯭ꯄꯦꯁ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯗꯗꯤ ꯈꯔ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯒꯚꯔꯟꯃꯦꯟ ꯂꯩꯕꯁꯤꯅ ꯑꯗꯣ ꯉꯔꯥꯡꯃꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯅ ꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯑꯩꯈꯣꯏ ꯗꯦꯜꯂꯤꯗ ꯆꯠꯂꯤꯀꯣ ꯁꯤ ꯑꯦꯁ ꯑꯣꯒꯤ ꯑꯗꯒꯤ ꯀꯨꯀꯤꯁꯤꯡꯒꯤ ꯑꯣꯏꯕ ꯃꯣꯏ ꯒ꯭ꯔꯨꯞ ꯁꯥꯟꯅꯩ ꯑꯗꯨꯕꯨ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯄꯨꯈꯠꯂꯛꯄ ꯄꯣꯏꯟꯠꯁꯤꯡꯗꯣ ꯑꯩꯈꯣꯏ ꯀꯨꯀꯤꯁꯤꯡꯅ ꯔꯤꯁꯦꯛ ꯇꯧꯔꯛꯄꯗꯒꯤ ꯋꯥꯔꯤꯁꯦ ꯂꯈꯥꯏ ꯇꯥꯕꯗꯤ ꯉꯝꯈꯤꯗꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯃꯥꯡꯗꯁꯨ ꯁꯥꯟꯅꯗꯤ ꯁꯥꯟꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯣꯂꯨꯁꯟꯁꯦ ꯄꯨꯔꯛꯄꯗꯤ ꯏꯉꯝ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕꯒꯤ ꯀꯟꯗꯤꯁꯟꯁꯦ ꯁꯨꯝ ꯃꯈꯥ ꯆꯠꯊꯔ ꯂꯩ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯦ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗꯤ ꯂꯩꯅ ꯈꯟꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯒꯨꯝꯕꯒꯤꯁꯦ ꯑꯗꯨꯝ ꯆꯠꯊꯔ ꯂꯩ ꯇꯥꯔꯒꯗꯤ ꯑꯁꯥꯁꯦ ꯏꯎ ꯎꯕꯤꯗꯕ꯭ꯔꯥ ꯑꯁꯥꯁꯦ ꯀꯩꯅꯣꯒꯤ ꯃꯥꯏꯀꯩ ꯑꯅꯤꯃꯛꯀꯤꯀꯣ ꯒ꯭ꯌꯥꯟ ꯇꯥꯕ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯃ ꯆꯪꯉꯒꯗꯤ ꯑꯗꯨꯝ ꯌꯥꯝ ꯊꯨꯅ ꯀꯩꯅꯣ ꯂꯥꯛꯀꯅꯤꯅ ꯄꯤꯁ ꯁꯣꯂꯨꯁꯟ ꯂꯥꯛꯀꯅꯤꯗꯤ ꯑꯗꯨꯝ ꯈꯟꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯖꯔꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯧꯕꯥꯜ ꯃꯥꯏꯀꯩ ꯁꯣꯝꯗ ꯂꯥꯛꯑꯀꯥꯟꯗ ꯊꯧꯕꯥꯜ ꯕꯖꯥꯔꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒ ꯎꯅꯔꯒ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯄ꯭ꯔꯦꯁꯤꯗꯦꯟꯁ ꯔꯨꯜ ꯑꯃꯗꯤ ꯃꯃꯥꯡꯒꯤ ꯁꯔꯀꯥꯔ ꯍꯥꯏꯕꯁꯤꯒꯤ ꯑꯅꯤꯁꯤꯒꯤ ꯈꯦꯠꯅꯕꯁꯤꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯄꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯑꯩꯈꯣꯏꯅ ꯂꯧꯖꯔꯨꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣꯅ ꯁꯟꯗꯣꯛꯆꯕ ꯄꯕ꯭ꯂꯤꯛ ꯃꯤꯇꯔ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ